ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯥꯑꯣꯡ ꯏꯟꯕ ꯔꯥꯖꯀꯨꯃꯥꯔ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯜꯄꯅꯥ ꯅꯣꯡꯊꯣꯡꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯨꯠꯇ ꯆꯩ ꯑꯃꯁꯨ ꯄꯥꯏ꯫ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯍꯪꯉꯤ꯫ ꯂꯩꯁꯥꯅ ꯅꯥꯎꯇꯣꯟ ꯑꯩꯈꯣꯏ ꯆꯔꯥꯡꯉꯨꯕ꯭ꯔꯥ? ꯆꯦꯝꯆꯥ ꯑꯩꯈꯣꯏꯒꯗꯤ ꯄꯨꯟꯗꯤꯌꯦ꯫ ꯕꯣꯏꯅꯥꯎꯍꯣꯏꯒ ꯉꯥꯄꯨꯝ ꯐꯥꯔꯨꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ, ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ꯫ ꯅꯥꯎꯇꯣꯟ ꯆꯠꯈ꯭ꯔꯤꯕ ꯂꯩꯁꯥꯗ ꯌꯦꯡꯂꯒ ꯃꯥꯁꯨ ꯃꯊꯟꯇ ꯉꯥꯡꯍꯧꯏ꯫ ꯆꯦ ꯆꯔꯥꯡ ꯅꯪ ꯁꯣꯏꯗ꯭ꯔꯦꯗꯣ ꯐꯨꯕꯤꯕ꯫ ꯑꯩ ꯂꯥꯛꯀꯦ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯣꯛꯑꯦ꯫ ꯑꯉꯥꯡꯗꯨꯁꯨ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯁꯨ ꯂꯩꯁꯥꯗꯨ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯡꯗ ꯁꯦꯟꯗꯜ ꯑꯃꯠꯇꯁꯨ ꯇꯣꯡꯗ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯔꯥꯡ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯑꯃꯨꯔꯦꯡ ꯅꯪꯅ ꯍꯧꯔꯛꯄ ꯊꯕꯛꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯄ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯉꯥꯄꯨꯝ ꯂꯩꯌꯦꯅ ꯊꯑꯣꯏꯅ ꯂꯥꯛꯑꯒ ꯅꯣꯏ ꯅꯄꯥꯃꯨꯛ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯣꯏ ꯑꯅꯤ ꯉꯥꯄ꯭ꯔꯨꯝꯂ ꯉꯥꯔ ꯑꯃ ꯍꯦꯛ ꯐꯥꯗꯕꯗ ꯑꯩꯅꯅꯦ ꯂꯩꯈꯣꯝ ꯑꯁꯤꯗ ꯅꯝꯁꯤꯟꯒꯗꯕꯅꯤ ꯈꯪꯉꯕ? ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏ ꯁꯤꯗꯒꯤ ꯉꯥꯄ꯭ꯔꯨꯝ ꯃꯌꯥꯝ ꯐꯥꯔꯛꯏꯁꯦ ꯃꯣꯏꯅ ꯃꯌꯥꯝ ꯂꯩꯍꯧꯏꯅ ꯍꯥꯏꯔꯛꯏꯅꯤ꯫ ꯍꯦꯒꯙꯥ ꯅꯪꯁꯦ ꯃꯨꯊꯤ ꯊꯤꯕꯗ ꯅꯠꯇꯅ ꯅꯀꯣꯛ ꯃꯅꯨꯡꯗꯁꯨ ꯃꯨꯁꯨꯛ ꯃꯨꯔ ꯃꯥꯜꯂꯦꯅꯦ꯫ ꯒꯙꯥ ꯍꯥꯏꯁꯤꯅꯤ꯫ ꯃꯣꯏꯅ ꯂꯣꯏꯅ ꯐꯥꯗꯣꯛꯑꯃꯅꯤꯌꯦ꯫ ꯑꯉꯥꯡꯅꯤꯅ ꯑꯄꯪ ꯖꯥꯎ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯉꯥꯡꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯅ ꯑꯃꯨꯛꯇꯪ ꯍꯠꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯥꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯗꯨꯅ ꯂꯩ꯫ ꯆꯦ ꯆꯔꯥꯡ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯒꯅꯨ꯫ ꯑꯩꯁꯦ ꯈꯔ ꯄꯪꯉꯤꯉꯩꯁꯤꯗ ꯀꯣꯛꯀ ꯂꯣꯏꯅ ꯆꯈꯥꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯐꯔꯕꯅꯤ꯫ ꯑꯗꯨ ꯄꯪꯂꯤꯕ ꯅꯀꯣꯛꯇꯣ ꯁꯤꯡꯒꯗꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯉꯥ ꯐꯥꯎ꯫ ꯅꯊꯤꯕꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯔꯤꯕ꯫ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯅꯥꯎꯇꯣꯟ ꯑꯣꯏꯅ ꯄꯨꯔꯛꯑꯝꯕꯅ ꯐꯕꯖꯥꯠꯅꯤ꯫ ꯃꯕꯨꯛ ꯈꯔ ꯀꯪꯇꯛ ꯇꯧꯕ ꯑꯅꯣꯏꯕ ꯄꯨꯛꯆꯥꯎ ꯃꯔꯩ ꯑꯗꯨ ꯇꯠꯂꯤ ꯇꯠꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯉꯁꯥꯏꯅ ꯆꯥꯛꯈꯨꯝꯁꯤ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯦ ꯄꯨꯛꯆꯥꯎ ꯅꯪꯁꯨ ꯒꯙꯥꯅꯤ꯫ ꯅꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯩ꯫ ꯁꯕꯥꯟꯗꯩ ꯀꯩꯗꯩ ꯑꯃꯅ ꯈꯔ ꯃꯨꯖꯕꯩ ꯋꯥꯅꯤ꯫ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯣꯏꯔꯣꯏ ꯑꯝꯇ꯫ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯁꯣꯔꯣꯛ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯁꯒꯣꯜ ꯑꯅꯤꯈꯛ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯗꯨꯗ ꯀꯟꯅ ꯊꯧꯔꯛꯄꯅꯤ꯫ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯠꯂꯤꯕ ꯃꯤ ꯑꯗꯨ ꯍꯟꯅ ꯌꯦꯡꯗꯦ꯫ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯏꯁꯤꯡ ꯈꯔ ꯇꯨꯡꯕ ꯑꯗꯨꯗ ꯈꯪꯊꯧ ꯊꯧꯊꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯥꯏ ꯑꯣꯏꯅ ꯆꯠꯂꯤꯕ ꯆꯔꯥꯡꯗ ꯂꯩꯈꯣꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯆꯣꯡꯈ꯭ꯔꯦ꯫ ꯁꯥꯎꯅ ꯊꯧꯈ꯭ꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯍꯦ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯁꯥ ꯅꯣꯏ ꯉꯥꯏꯈꯣ꯫ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯛꯄꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯈꯪꯈꯝ ꯈꯥꯝꯃꯤ꯫ ꯃꯥꯡꯗ ꯊꯧꯈꯤꯕ ꯁꯒꯣꯜ ꯑꯗꯨꯁꯨ ꯈꯪꯐꯥ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯆꯔꯥꯡ ꯁꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯆꯣꯡꯈꯤꯕ ꯂꯩꯈꯣꯝ ꯑꯗꯨ ꯇꯩꯁꯤꯜꯂꯤ꯫ ꯃꯁꯥ ꯅꯥꯟꯅ ꯂꯤꯠꯂꯛꯄ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯩꯈꯣꯝ ꯇꯩꯔꯤ꯫ ꯁꯒꯣꯜ ꯊꯧꯕ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯆꯔꯥꯡ ꯃꯨꯟꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯊꯟꯇ ꯈꯜꯂꯤ꯫ ꯑꯁ ꯀꯔꯤ ꯃꯁꯛ ꯈꯨꯐꯖꯅꯦꯒꯦ꯫ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯃꯊꯟꯇ ꯃꯀꯣꯛꯇꯨꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯄꯪꯊꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯉꯣꯟꯗꯩꯗꯤ ꯑꯩꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯃꯁꯥ ꯅꯥꯟꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯗꯨ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯁꯥꯎꯅ ꯆꯔꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯆꯔꯥꯡꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯅꯃꯤꯠꯇꯣ ꯀꯥꯏ ꯌꯦꯡꯉ ꯊꯧꯒꯦ ꯍꯥ? ꯅꯨꯄꯤ ꯑꯃ ꯄꯨꯔꯕꯅꯦꯅ ꯂꯝꯕꯤꯗ ꯀꯅꯥ ꯆꯠꯂꯤꯒ ꯌꯦꯡꯗꯕ ꯃꯈꯩ ꯁꯒꯣꯜꯗ ꯊꯧꯔꯕꯅꯤꯅ ꯇꯨ ꯁꯤ ꯎꯕ꯭ꯔꯥ? ꯑꯩꯒꯤ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯃꯌꯥꯝꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯣꯁꯦ? ꯁꯒꯣꯜꯗꯨꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯂꯝꯕꯤꯁꯨ ꯎꯗ꯭ꯔꯣ ꯍꯥ? ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯅꯣꯏꯗꯤ ꯑꯗꯨꯝ ꯍꯩꯅꯔꯝꯒꯅꯤ꯫ ꯁꯦ ꯄꯩꯁꯥꯁꯨ ꯂꯧꯍꯧꯔꯣ ꯑꯗꯨꯒꯅꯦ ꯐꯖꯅ ꯁꯨꯗꯣꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯄꯥ 100 ꯆꯔꯥꯡꯗ ꯄꯤꯔꯛꯏ꯫ ꯆꯔꯥꯡꯗꯨ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯁꯦꯒꯥꯏꯔꯒ ꯂꯪꯁꯤꯜꯂꯤ꯫ ꯃꯈꯨꯠꯇ ꯂꯩꯈꯣꯝ ꯈꯔ ꯇꯩꯔꯤꯕ ꯑꯗꯣ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯇꯩꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯆꯔꯥꯡ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ꯫
ꯍꯣꯏ ꯑꯩ ꯉꯥꯎꯏ ꯑꯩꯈꯣꯏ ꯂꯋꯥꯏꯁꯤꯗ ꯂꯥꯛꯑꯗꯤꯅꯦ ꯂꯩꯈꯣꯝ ꯇꯩꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯪꯁꯨ ꯇꯩꯔꯒ ꯆꯠꯈꯣ ꯅꯪ ꯍꯧꯖꯤꯛ ꯌꯥꯝ ꯐꯥꯎꯈꯤꯗꯥꯏꯅꯦ ꯏꯕꯦꯝꯃ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯔꯥꯡꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯩꯁꯥꯅ ꯆꯔꯥꯡ ꯅꯪ ꯂꯩꯔꯝꯃꯣꯕ ꯅꯨꯡꯉꯥꯏꯅꯤ ꯑꯉꯥꯡ ꯅꯪ ꯆꯔꯥꯡꯗꯨ ꯃꯆꯦ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯟꯅꯒ ꯌꯦꯡꯂꯝꯗꯕꯤꯗ ꯀꯟꯅ ꯆꯦꯟꯈꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯈꯤ ꯂꯩꯁꯥ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥꯗꯨꯒꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯇꯥꯟꯅꯈꯤ ꯃꯣꯏ ꯁ꯭ꯋꯥꯏ ꯂꯋꯥꯏꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯆꯠꯂꯁꯦ ꯃꯈꯥ ꯇꯥꯅꯒ ꯆꯪꯉꯒꯨꯝꯁꯦ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯑꯗꯨ ꯑꯃꯨꯛ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯔꯛꯏ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯗꯨ ꯑꯐꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯗꯥ ꯁꯒꯦꯟ ꯁꯥꯎꯔꯨꯅꯨꯁꯦ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯁꯦ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅꯁꯨ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯌꯥꯔꯦ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯅꯣꯡꯃ ꯐꯖꯅ ꯆꯠꯂꯁꯤ ꯄꯣꯏꯔꯩ ꯁꯒꯣꯜ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯂꯩꯍꯧꯔꯤꯗꯨꯅ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯗꯅ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯤꯁꯅꯥꯅ ꯑꯁ ꯗꯥ ꯁꯒꯦꯟ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤ ꯁꯒꯦꯟ ꯁꯥꯎꯅ ꯁꯒꯣꯜꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯈꯤ ꯆꯔꯥꯡ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯟꯈꯤ ꯂꯩꯁꯥ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯂꯥꯎꯏ ꯆꯔꯥꯡ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯍꯥꯏꯕꯅꯦ ꯅꯪꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅ ꯊꯣꯡꯁꯦ ꯀꯥꯎꯈꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯆꯦꯝꯆꯥ ꯅꯪꯒꯤꯗꯣ ꯀꯗꯔ ꯇꯧꯔꯤꯅꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯩ ꯐꯨꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯆꯩꯒ ꯄꯥꯏꯔꯛꯏꯗꯣ ꯑꯩꯗꯤ ꯊꯣꯡ ꯁꯨꯡꯍꯥꯡ ꯍꯥꯡꯉꯣꯏ ꯐꯨꯔꯨꯏꯌꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣꯃꯤ ꯅꯪꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯆꯣꯅ ꯄꯩꯁꯥ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯗꯥꯏ ꯍꯤꯗꯥꯛꯇꯤ ꯍꯥ ꯍꯤꯗꯥꯛ ꯄꯜꯂꯛꯄ ꯑꯗꯨꯗ ꯆꯔꯥꯡꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯄꯗ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯇꯣꯝꯕꯤꯒ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯕꯤꯅ ꯆꯔꯥꯡ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯆꯔꯥꯡ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄꯒꯤ ꯗꯥꯎ ꯍꯥꯏꯗꯨꯅꯤ ꯅꯣꯛꯁꯤꯟꯅꯔꯒ ꯈꯨꯝꯃꯤ ꯏꯅꯦ ꯇꯣꯝꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯃꯤ ꯅꯪꯒꯤ ꯑꯩ ꯎꯔꯒ ꯊꯥꯒꯠꯁꯟꯅꯕꯤꯗꯣ ꯇꯧꯔꯅꯨ ꯀꯥꯟꯅꯔꯣꯏ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯅꯪ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯏꯅꯦ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯇꯧꯕꯅꯦꯕ ꯍꯌꯦꯡ ꯍꯥꯡꯆꯤꯠꯁꯤꯗ ꯁꯣꯏꯗꯅ ꯑꯩ ꯄꯤꯔꯒꯦꯕ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯄꯤꯗꯧꯕ ꯄꯩꯁꯥꯗꯣ ꯉꯁꯤ ꯑꯗꯨꯝ ꯄꯤꯔꯣ ꯑꯩ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ ꯅꯪꯅꯦ ꯅꯣꯡ ꯉꯥꯟꯕꯒ ꯄꯤꯒꯦ ꯍꯥꯏꯔꯒ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯂꯩꯔꯕꯅꯤ ꯑꯩ ꯁꯣꯏꯗꯕꯤꯗ ꯍꯥꯡꯆꯤꯠꯇꯣ ꯄꯤꯔꯒꯦ ꯇꯣꯝꯕꯤ ꯆꯔꯥꯡꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯨꯄꯥ 500 ꯑꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯦ ꯍꯥꯡꯆꯤꯠꯀ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣ ꯆꯔꯥꯡ ꯄꯩꯁꯥ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯨꯡꯗ ꯆꯠꯂꯣꯠꯁꯤꯟꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯌꯥꯔꯣꯏꯌꯦ ꯏꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯆꯣꯅ ꯑꯩꯈꯣꯏ ꯆꯦꯝꯆꯥꯅ ꯄꯤꯔꯛꯄꯅꯤ ꯏꯅꯦꯒꯤꯗꯣ ꯑꯩ ꯁꯣꯏꯗꯕꯤꯗ ꯍꯥꯡꯆꯤꯠ ꯄꯤꯔꯒꯦꯕ ꯇꯣꯝꯕꯤ ꯆꯔꯥꯡꯒꯤ ꯃꯈꯨꯠꯇꯒꯤ ꯄꯩꯁꯥꯗꯨ ꯂꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯋꯥꯠꯄ ꯄꯩꯁꯥꯗꯣ ꯍꯥꯡꯆꯤꯠ ꯄꯤꯔꯛꯀꯗꯕ ꯅꯁꯥꯅ ꯈꯪꯅ ꯊꯤꯟꯕ ꯂꯥꯛꯎꯀꯣ ꯅꯪ ꯑꯃꯅꯦ ꯅꯌꯨꯝꯗ ꯆꯠꯂꯁꯨ ꯂꯩꯔꯝꯃꯨ ꯃꯇꯨꯡꯒꯤ ꯂꯝꯕꯤꯗ ꯀꯛꯂꯕꯅꯤ ꯅꯪ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯐꯪꯂꯕꯗ ꯇꯣꯝꯕꯤꯗꯨ ꯆꯠꯈꯤ ꯃꯊꯟꯗ ꯂꯝꯕꯤꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯕꯣꯏꯅꯥꯎꯒ ꯄꯨꯛꯆꯥꯎꯒꯗꯨ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯏ ꯀꯩꯅꯣ ꯄꯨꯛꯆꯥꯎ ꯑꯩ ꯀꯧꯏꯗꯤ ꯆꯦ ꯆꯔꯥꯡ ꯑꯋꯥꯡ ꯂꯧꯀꯣꯟꯗ ꯉꯥꯄ꯭ꯔꯨꯝ ꯌꯥꯝꯅ ꯂꯩ ꯍꯥꯏꯌꯦ ꯐꯥꯔꯨꯁꯦ ꯇꯧꯅꯤ ꯆꯔꯥꯡ ꯃꯥꯒꯤ ꯄꯥꯝꯖꯕꯤ ꯊꯕꯛ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯦꯅ ꯄꯥꯈꯣꯟ ꯊꯥꯔꯛꯑꯦ ꯍꯥꯏꯕ ꯀꯥꯎꯈꯩ ꯍꯔꯥꯎꯅ ꯆꯠꯈꯤ ꯃꯄꯥꯟꯗꯒꯤ ꯃꯆꯦꯅ ꯀꯟꯅ ꯀꯧꯕ ꯑꯗꯨꯗ ꯆꯔꯥꯡ ꯃꯪꯂꯝꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯗꯨꯒ ꯈꯨꯝꯃꯤ ꯆꯦꯝꯆꯥ ꯑꯩ ꯄꯩꯁꯥꯗꯣ ꯇꯥꯍꯧꯗꯅ ꯂꯩꯔꯛꯇ꯭ꯔꯤ ꯅꯊꯤꯕꯣꯡꯗꯣ ꯆꯥꯕ ꯌꯥꯔꯣꯏ ꯅꯪꯅꯦ ꯄꯥꯈꯣꯟ ꯑꯃ ꯊꯥꯕꯗ ꯑꯣꯏꯔꯣꯏꯗꯕꯅꯤ ꯃꯄꯥꯟꯗꯒ ꯑꯃꯠꯇ ꯊꯣꯔꯛꯄ ꯌꯥꯔꯣꯏ ꯁꯥꯎꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯩꯁꯥꯗꯨ ꯊꯣꯛꯈꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯪ ꯑꯗꯨ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯥꯒꯠꯂꯤ ꯏꯟꯁꯥꯡꯒ ꯁꯦꯝꯗꯕ ꯃꯈꯩ ꯃꯊꯥ ꯁꯥꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯪꯗꯨꯅ ꯂꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ 3ꯗꯪ ꯂꯩꯕꯅꯤ ꯇꯣꯝꯆꯥꯗꯨ ꯂꯧ ꯀꯨꯝꯕ ꯆꯠꯄꯗ ꯇꯨꯁꯤꯟꯕꯗꯒꯤ ꯃꯈꯣꯡ ꯊꯥꯡꯕ ꯌꯥꯗ ꯍꯧꯒꯠꯄ ꯉꯝꯗ ꯂꯩꯕꯅꯤ ꯃꯄꯥꯒꯤ ꯍꯤꯗꯥꯛ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯊꯝꯕ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯂꯩꯁꯥ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯂꯩꯒꯅꯤ ꯂꯩꯁꯥꯗꯨ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ
ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯪꯉꯛꯏ, ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ? ꯀꯔꯤꯒꯤꯅꯣ? ꯅꯅꯥꯎꯒ ꯑꯃꯨꯛ ꯈꯠꯅꯔꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯑꯉꯥꯡꯒ ꯃꯥꯟꯅꯒꯅꯨꯅꯦꯍꯦ꯫ ꯄꯥꯕꯨꯡ, ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯦꯊꯣꯛꯇꯨꯅ ꯊꯝꯕꯁꯤꯗ ꯏꯃꯨꯡꯁꯤꯗ ꯋꯥꯔꯤꯕꯁꯦ ꯃꯥ ꯀꯔꯤꯝꯇ ꯈꯪꯗꯦ, ꯈꯔꯁꯨ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯐꯖꯅ ꯍꯥꯏꯔꯒ ꯊꯦꯝꯃꯨ, ꯈꯟꯅꯒꯅꯨꯀꯣ, ꯅꯪꯅ ꯑꯍꯜ, ꯅꯪꯅ ꯈꯔ ꯍꯜꯂꯨ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ? ꯏꯄꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ, ꯅꯈꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯊꯣꯡꯉꯨ꯫ ꯆꯔꯥꯡ ꯃꯊꯟꯇ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯗꯣ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯩꯅ ꯍꯪꯆꯤꯠ ꯄꯤꯔꯒꯦ ꯍꯥꯏꯕꯗꯣ ꯃꯥꯅ ꯌꯥꯗꯕꯅꯦꯕ꯫ ꯑꯁ, ꯑꯩꯕꯨ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯆꯦꯝꯆꯥꯁꯦ ꯊꯣꯡ ꯍꯥꯡꯉꯨꯁꯨ ꯌꯥꯗꯦ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥ ꯑꯇꯥꯎꯕꯁꯨ ꯂꯩꯍꯧꯕꯅꯤ꯫ ꯑꯁꯦꯡꯕꯒꯤ ꯑꯩ ꯄꯤꯖꯔꯔꯣꯏꯗꯣꯏꯖꯥꯠꯂꯥ? ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯈ꯭ꯔꯦ ꯂꯩꯁꯥ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯔꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯑꯉꯥꯡ ꯂꯧꯕ ꯍꯦꯛ ꯆꯠꯄꯅꯤ, ꯉꯁꯤꯁꯨ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯆꯥꯛꯇꯣ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯆꯔꯥꯡ ꯑꯗꯨ ꯃꯆꯦꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯆꯦꯝꯆꯥ, ꯑꯩ ꯍꯌꯦꯡꯈꯩ ꯇꯧꯔꯔꯣꯏꯕ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯆꯥꯛꯇꯣ ꯑꯩꯒꯤꯔꯣ? ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯩ꯫ ꯂꯩꯁꯥ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ, ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯆꯥꯛꯇꯤ ꯂꯥꯝꯕ ꯐꯥꯎꯕꯩꯔꯦ ꯍꯥ? ꯃꯇꯨꯡ ꯃꯅꯥꯎ ꯗꯨꯀꯥꯟꯗ ꯊꯥꯔꯒ ꯄꯩꯁꯥ ꯇꯥꯍꯜꯍꯧꯒꯗ꯭ꯔꯣ? ꯇꯥꯍꯜꯍꯧꯔꯔꯣꯏꯕ ꯆꯦꯝꯆꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦꯕ꯫ ꯂꯩꯁꯥꯗꯨ ꯇꯞꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯔꯥꯡ, ꯅꯪ ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ꯫ ꯌꯦꯡꯉꯨ, ꯄꯥꯕꯨꯡꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥ ꯂꯩ? ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯄꯥꯕꯨꯡꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯌꯦꯡꯕ ꯉꯝꯗꯣꯏꯅꯣ? ꯐꯔꯦꯁꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯒ ꯄꯥꯕꯨꯡꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯆꯦꯝꯆꯥ꯫ ꯂꯩꯀꯥꯏ ꯀꯣꯏꯔꯝꯒꯅꯨꯀꯣ, ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨ꯫ ꯀꯣꯏꯔꯣꯏ꯫ ꯂꯩꯁꯥꯗꯣ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯑꯁꯨꯝ ꯈꯜꯂꯤ, ꯏꯅꯝꯃ ꯄꯨꯔꯅꯤꯃꯥꯗꯒꯤ ꯄꯨꯒꯦꯅ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ, ꯊꯥ ꯐꯥꯔꯒ ꯑꯗꯨꯝ ꯀꯛꯆꯍꯧꯔꯁꯤꯅꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯆꯠꯄꯅ ꯒꯥꯔꯤ ꯂꯥꯛꯄꯁꯨ ꯈꯪꯗ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯗꯨꯁꯨ ꯍꯣꯔꯣꯟ ꯑꯗꯨꯝ ꯈꯣꯡꯏ꯫ ꯒꯥꯔꯤ ꯃꯆꯥ ꯅꯠꯇꯕꯅ ꯂꯩꯊꯣꯛꯑꯒ ꯆꯠꯄꯁꯨ ꯌꯥꯔꯝꯗꯦ꯫ ꯂꯩꯁꯥ ꯈꯪꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯏꯔꯛꯏ, ꯑꯩ ꯇꯥꯍꯧꯗ꯭ꯔꯦ, ꯁꯥꯎꯅꯨꯀꯣ, ꯑꯩ ꯇꯁꯦꯡꯅ ꯇꯥꯍꯧꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯗꯨꯗ ꯆꯪꯈꯤ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄ ꯌꯣꯍꯦꯟꯗꯨ ꯃꯇꯣꯝꯇ ꯈꯜꯍꯧꯏ, ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ, ꯃꯁꯛꯁꯨ ꯐꯖꯩ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯂꯩꯁꯥ, ꯈꯔ ꯉꯟꯅ ꯂꯥꯛꯎꯅꯦꯍꯦ, ꯊꯦꯡꯈꯩ ꯑꯃꯨꯛ ꯂꯥꯛꯑꯅꯤ, ꯍꯣꯔꯦꯟ ꯉꯟꯇꯥꯅ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯕꯅꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯀꯣꯟꯁꯤꯡꯗꯣ ꯀꯅꯥꯅ ꯐꯦꯡꯗꯧꯔꯤꯒꯦ? ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯇꯝꯗꯤ ꯁꯨꯀꯥꯎ ꯀꯥꯎꯔꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯅꯤꯃꯥꯗꯨ ꯀ꯭ꯋꯥ ꯑꯃ ꯍꯨꯛꯆꯤꯜꯂꯒ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈꯤ꯫ ꯂꯩꯁꯥ ꯄꯨꯔꯅꯤꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯂꯩꯁꯥꯗꯨ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ, ꯀꯣꯟꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯖꯅ ꯐꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯁꯣꯟꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯆꯥꯎꯕꯤꯅ, ꯏꯁꯨ, ꯅꯄꯥꯗꯤ ꯈꯔ ꯐꯔꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯔꯦ? ꯍꯣꯏꯕꯣ, ꯈꯔꯗꯤ ꯐꯔꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇꯪꯗꯤ ꯆꯦꯛ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ, ꯄꯩꯁꯥ ꯐꯔꯛ ꯇꯥꯗꯅ ꯆꯠꯇꯗꯨꯅ ꯂꯩꯔꯤ꯫ ꯅꯅꯥꯎ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ? ꯀꯩꯁꯨ ꯍꯣꯠꯅꯗꯦ, ꯌꯨꯝꯗ ꯄꯥꯕꯨꯡ ꯌꯦꯡꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯁꯥ ꯅꯥꯟꯕ ꯌꯦꯡꯕꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯩꯁꯥꯒ ꯊꯦꯡꯅꯔꯛꯈꯤꯕ ꯗꯣꯛꯇꯔ ꯌꯣꯍꯦꯟꯗꯨꯅꯤ꯫ ꯌꯣꯍꯦꯟ ꯂꯩꯁꯥꯕꯨ ꯎꯕꯗ ꯃꯇꯣꯝꯇ ꯈꯜꯂꯤ, ꯑꯁꯤꯕꯨ ꯉꯁꯥꯏꯒꯤ ꯑꯉꯥꯎꯕꯤ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯅꯦ? ꯂꯩꯁꯥꯗꯤ ꯌꯣꯍꯦꯟꯕꯨ ꯃꯁꯛ ꯈꯪꯗꯦ, ꯑꯗꯨꯅ ꯆꯥꯎꯕꯤꯗ ꯍꯪꯂꯛꯏ, ꯑꯕꯣ, ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯆꯥꯎꯕꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯅꯪ ꯈꯪꯗ꯭ꯔꯤꯕꯣꯏꯔꯦ? ꯅꯅꯦ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯔꯝꯗ ꯗꯥꯛꯇꯔ ꯇꯝꯗꯨꯅ ꯂꯩ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤꯅꯦ ꯅꯪꯕꯣ? ꯑꯣ, ꯑꯩꯅ ꯈꯜꯂꯤꯅꯦ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦꯅ, ꯗꯣꯛꯇꯔ ꯑꯣꯏꯕꯗꯨꯒꯤ ꯑꯣꯏꯔꯤꯅꯤꯗꯅ꯫ ꯆꯠꯂꯣ, ꯅꯕꯨꯡꯒꯤ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯁꯦꯝꯃꯛꯑꯣ꯫ ꯍꯣꯏ ꯑꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯌꯣꯍꯦꯟ ꯃꯕꯣꯛꯇ ꯍꯪꯉꯤ, ꯑꯕꯣ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯉꯥꯡꯅꯤꯗ, ꯑꯩꯈꯣꯏ ꯁꯤꯗ ꯑꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯕ, ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯕ, ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯑꯉꯥꯡ, ꯃꯄꯥꯗꯣ ꯁꯣꯛꯇꯅꯅꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯄꯣꯠꯇ꯭ꯔꯦ,
ꯌꯣꯍꯦꯟ ꯃꯇꯣꯝꯇ ꯈꯜꯂꯤ, ꯅꯨꯡꯉꯥꯏꯇꯦꯅꯦ, ꯃꯁꯛ ꯐꯖꯔꯤꯁꯤꯒ ꯄꯥꯝꯃꯨꯈ꯭ꯔꯦ꯫ ꯂꯩꯁꯥ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯇꯣꯛꯈ꯭ꯔꯦ, ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯂꯩꯁꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯆꯔꯥꯡ, ꯆꯔꯥꯡ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯀꯜꯂꯛꯑꯣ, ꯑꯩ ꯃꯔꯣꯏꯁꯤꯡꯁꯦ ꯏꯁꯤꯡ ꯑꯝꯇ ꯆꯥꯏꯔꯝꯒꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯅ ꯀꯩꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯂꯩꯁꯥꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯋꯥꯅꯒ ꯂꯥꯛꯄꯒ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯪꯉꯤ, ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯆꯔꯥꯡꯗꯤ? ꯊꯣꯏꯅꯥꯎ ꯍꯣꯏꯗ ꯆꯠꯂꯨꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯃꯥꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ? ꯑꯩ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯁꯣꯝꯗꯅ ꯆꯔꯥꯡꯗꯨ ꯊꯣꯏꯅꯥꯎꯒ ꯄꯨꯟꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯟꯕ ꯑꯗꯨꯗ ꯀꯟꯅ ꯂꯣꯠꯂꯤ꯫ ꯊꯣꯏꯅꯥꯎꯅ, ꯉꯁꯥꯏꯅ ꯑꯩꯅ ꯇꯧꯔꯨꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯁꯤꯕꯨ ꯄꯨꯔꯒ ꯀꯃꯥꯏ ꯌꯨꯝ ꯆꯪꯗꯣꯏꯅꯣ? ꯉꯥꯅꯨ ꯂꯥꯕ ꯑꯆꯧꯕ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯈꯤꯅꯤ ꯃꯇꯥꯒꯨꯝꯅ ꯀꯟꯅ ꯄꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯥꯅꯦꯅ ꯑꯗꯨꯛ ꯌꯥꯝ ꯀꯤꯒꯜꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯗꯣ ꯆꯦ ꯆꯔꯥꯡ, ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ, ꯀꯅꯥ ꯍꯣꯏꯗ ꯆꯥꯁꯦ ꯍꯥꯏꯅꯣ? ꯀꯥꯏꯗꯩ ꯆꯥꯕꯅꯣ? ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯅꯕꯅꯤ꯫ ꯑꯦ, ꯉꯁꯥꯏꯈꯩꯒꯤ ꯂꯩꯈꯣꯝꯗ ꯅꯥꯟꯊꯨꯈꯩ ꯐꯥꯎꯔꯒ ꯆꯥꯅꯕꯁꯨ ꯅꯠꯇꯕ? ꯃꯌꯥꯝ ꯂꯩꯍꯧꯔꯤꯗꯨꯗꯤ ꯍꯌꯦꯡ ꯑꯃꯃꯨꯛ ꯐꯥꯔ ꯂꯣꯏꯔꯦ꯫ ꯍꯅꯨꯕꯤ ꯃꯌꯥꯝꯗꯣ ꯆꯠꯈ꯭ꯔꯕ ꯌꯦꯡꯉꯨꯔꯣ꯫ ꯅꯥꯎꯇꯣꯟꯗꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯆꯠꯈ꯭ꯔ ꯃꯥꯜꯂꯤ, ꯂꯩꯇꯦ꯫ ꯆꯔꯥꯡꯗꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯊꯣꯔꯛꯏ꯫ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯆꯔꯥꯡ ꯑꯃꯗꯤ ꯊꯣꯏꯅꯥꯎ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯞꯅ ꯃꯇꯝ ꯑꯗꯨꯗ ꯆꯠꯅꯔꯝꯕ ꯀꯥꯔ ꯍꯤꯟꯗꯨꯁꯇꯥꯟ ꯑꯦꯝꯕꯦꯁꯦꯗꯔ ꯑꯃ ꯊꯧꯔꯛꯂꯤꯕ ꯑꯗꯨ ꯆꯔꯥꯡꯅ ꯎꯏ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯥꯔ ꯈꯛꯇꯅ ꯊꯧꯅꯕ ꯒꯥꯔꯤꯅꯤ꯫ ꯆꯔꯥꯡ ꯃꯃꯥꯡꯗ ꯐꯠ ꯊꯠꯆꯤꯜꯂꯤ꯫ ꯒꯥꯔꯤꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯒꯥꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨ ꯆꯤꯡꯊꯔꯛꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ, ꯕꯣꯔꯤꯁꯅ? ꯀꯩꯗꯧꯔꯒꯦ? ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯑꯃꯨꯛ ꯂꯦꯞꯄꯛꯏꯁꯤꯕꯣ? ꯆꯔꯥꯡ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯉꯥꯅꯨ ꯑꯗꯨ ꯐꯠ ꯎꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯤꯒꯤ ꯉꯥꯅꯨꯁꯦ ꯅꯣꯏ ꯄꯨꯈ꯭ꯔꯣ꯫ ꯂꯨꯄꯥ 500 ꯄꯤꯔꯝꯃꯣ꯫ ꯑꯦ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯥꯅꯨ ꯌꯣꯟꯕꯁꯦ ꯂꯝꯕꯤꯗ ꯊꯠꯂꯒ ꯌꯣꯟꯅꯕ ꯇꯧꯏꯁꯤꯕꯣ? ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯪꯉꯒ ꯂꯩꯔꯅꯨ꯫ ꯂꯧꯅꯤ ꯅꯠꯇ꯭ꯔꯒ ꯂꯧꯔꯣꯏ, ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯄꯤꯛꯂꯤꯗꯨꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ, ꯅꯪꯒꯤ ꯉꯥꯅꯨꯁꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤꯍꯦ, ꯈꯔ ꯇꯥꯔꯣꯗꯅ ꯂꯧꯔꯒꯦ꯫ ꯀꯥꯏꯗꯩ ꯇꯥꯕꯅꯣ, ꯍꯣꯡꯃꯜꯂꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ, ꯃꯇꯝ ꯃꯥꯡꯍꯟ ꯂꯩꯔꯦ꯫ ꯂꯧꯕꯨꯗꯤ ꯂꯧꯔꯒꯦꯅꯦ, ꯑꯗꯣ ꯈꯔ ꯇꯥꯔꯣ꯫ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯄꯣꯠ ꯌꯣꯟꯕ ꯌꯥꯝ ꯍꯩꯔꯦꯗ꯫ ꯊꯥꯒꯠꯁꯟꯅꯔꯒ ꯄꯩꯁꯥ ꯇꯥꯍꯟꯗꯣꯏꯗꯣ ꯀꯥꯟꯅꯔꯣꯏ꯫ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯍꯪꯖꯔꯒꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕ ꯁꯛꯍꯦꯟꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯟꯅ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯕ ꯑꯗꯨꯗ ꯐꯠ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯆꯔꯥꯡ ꯑꯣꯏꯔꯝꯕꯗꯨꯗ ꯉꯔꯥꯡꯒꯤꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯅꯪ ꯑꯣꯏꯔꯦ꯫ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯅꯔꯤꯉꯩ ꯆꯔꯥꯡ ꯃꯆꯦ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯆꯝꯆꯥ ꯂꯥꯛꯏ, ꯅꯪꯒꯤ ꯄꯩꯁꯥ ꯑꯋꯥꯠꯄꯗꯣ ꯀꯣꯟꯅ ꯄꯤꯔꯣ ꯌꯥꯔꯦ꯫ ꯉꯥꯅꯨꯗꯨ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯂꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯁꯛꯍꯦꯟꯁꯨ ꯉꯥꯡꯕꯒ ꯑꯃꯠꯇ ꯅꯪꯍꯧꯗꯦ ꯑꯗꯨꯕꯨ ꯕꯣꯔꯤꯁꯇꯤ ꯅꯣꯛꯃꯤ ꯉꯥꯅꯨꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯁꯤꯃꯗꯤ꯫ ꯁꯛꯍꯦꯟ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯍꯥꯎꯕ ꯈꯛꯇꯅꯤ ꯅꯪꯒꯤ ꯃꯤꯠꯇ ꯎꯔꯤꯁꯦ, ꯅꯠꯇ꯭ꯔꯥ? ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯈꯠꯅ ꯂꯥꯛꯏ꯫ ꯅꯪꯅꯁꯨ ꯌꯥꯝꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯑꯝꯒꯅꯣꯅ ꯍꯥꯏꯕ ꯅꯠꯇꯕ꯭ꯔꯥ? ꯆꯔꯥꯡ, ꯅꯪꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤꯒ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯦ, ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯀꯥꯏꯗ ꯂꯩꯁꯥꯕꯤ ꯐꯥꯕꯅꯣ? ꯑꯩ ꯂꯩꯁꯥꯕꯤꯒ ꯐꯥꯖꯗ꯭ꯔꯤ꯫ ꯅꯪꯗꯧꯅꯅꯦ ꯃꯣꯂꯤ ꯈꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯔꯒꯦ꯫ ꯑꯩꯅ ꯀꯥꯏꯗ ꯈꯠꯂꯤꯕ? ꯈꯪꯖꯔꯦ ꯏꯕꯦꯝꯃ꯫ ꯑꯗꯣ ꯁꯦ ꯆꯝꯆꯥ, ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯄꯩꯁꯥ ꯍꯥꯏꯕꯗꯣ? ꯅꯪꯗꯤ ꯀꯥꯏꯗꯩꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯗꯤ? ꯍꯪꯂꯦꯅꯨ, ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛꯇꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯩꯔꯨꯔꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯩꯁꯥ ꯀꯩꯊꯦꯜ ꯀꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯆꯔꯥꯡ, ꯄꯥꯕꯨꯡꯒ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯍꯤꯗꯥꯛꯁꯨ ꯂꯩꯔꯛꯑꯒꯦ, ꯂꯪ ꯈꯤꯇꯪ ꯑꯃꯁꯨ ꯂꯧꯔꯛꯀꯦ꯫ ꯍꯣꯏ ꯆꯦꯝꯆꯥ꯫ ꯀꯩꯊꯦꯜꯗꯅꯤ ꯂꯩꯁꯥ ꯂꯪ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕ ꯏꯝꯐꯥꯜ ꯀꯥꯔꯛꯄꯅ ꯂꯝꯕꯤꯗꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯁꯨꯝ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧꯈꯣꯡ ꯌꯧꯒꯗꯕ ꯁꯟ ꯒꯥꯔꯤ ꯊꯤꯔꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯌꯣꯍꯦꯟꯅ ꯂꯩꯁꯥꯕꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯕꯨ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯕꯣꯍꯣꯏꯗ ꯂꯩꯍꯧꯕ ꯂꯩꯁꯥꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯗ, ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯈꯟꯅ ꯒꯥꯔꯤꯗꯨ ꯂꯩꯁꯥꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯥ ꯅꯠꯇ꯭ꯔꯣ?
ꯂꯩꯁꯥꯁꯨ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯃꯥꯅꯦ ꯗꯗꯥ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯑꯩꯁꯦ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯑꯃ ꯂꯩꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡꯒꯤ ꯀꯩꯊꯦꯜꯗ ꯐꯪꯗꯕꯗꯒꯤ ꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯁꯟꯒꯥꯔꯤ ꯊꯤꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯦ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯕ꯫ ꯅꯣꯏ ꯕꯤꯁꯅꯨꯄꯨꯔꯔꯣꯝꯒꯤ ꯁꯟꯒꯥꯔꯤꯈꯩꯗꯤꯅꯦ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ, ꯂꯣꯏ ꯍꯜꯂꯝꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯅꯤ, ꯁꯟꯒꯥꯔꯤ ꯑꯝꯇ ꯂꯩꯇꯕꯅꯤ ꯊꯦꯡꯉꯗꯤ꯫ ꯑꯁ, ꯑꯩꯗꯤ ꯏꯝꯐꯥꯜꯁꯤꯗ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯑꯝꯇ ꯂꯩꯇꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯌꯣꯍꯦꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯗ ꯆꯠꯄ ꯇꯟꯕ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯗ ꯐꯖꯅ ꯍꯥꯏꯔꯒ ꯌꯥꯅꯤ꯫ ꯅꯪ ꯌꯨꯝꯒꯤ ꯃꯤꯗ ꯂꯦꯟꯂꯥꯏꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯣ ꯉꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯛꯑꯒꯦꯅ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯩ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯟꯂꯥꯏꯟꯁꯨ ꯂꯩꯇꯦ, ꯃꯤꯒꯤꯁꯨ ꯑꯃꯠꯇ ꯆꯤꯟꯐꯥ ꯄꯨꯗꯦ꯫ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤꯗ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ꯫ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯩ ꯑꯕꯣꯛꯇ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ, ꯌꯨꯝꯒꯤ ꯃꯤꯗ ꯈꯔ ꯍꯥꯏꯕꯤꯔꯣꯅ꯫ ꯅꯝꯕꯔ ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯕꯤꯈꯣꯕ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯑꯩ ꯑꯕꯣꯛꯇ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ, ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ꯫ ꯂꯩꯁꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯌꯣꯍꯦꯟꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯌꯧꯔꯦ꯫ ꯌꯣꯍꯦꯟ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯃꯁꯨ ꯌꯥꯆꯪꯂꯛꯄꯒꯤ ꯗꯨꯛ ꯊꯥꯔꯝꯕꯅꯤ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯂꯩꯁꯥ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯏꯪꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ ꯑꯆꯧꯕ, ꯀꯅꯥꯅꯣꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ? ꯏꯃꯥ ꯍꯣꯏꯒꯤ ꯏꯄꯥꯝꯗꯒꯤꯅꯤ꯫ ꯑꯕꯣꯛ ꯊꯕꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩ ꯍꯥꯏꯕ ꯂꯩꯁꯥꯕꯤꯗꯨꯅꯤ꯫ ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯊꯦꯡꯅꯕꯅꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯌꯧꯒꯗꯕ ꯍꯟꯈꯤꯒꯗꯕ ꯁꯟꯒꯥꯔꯤ ꯑꯃꯠꯇ ꯐꯪꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯉꯁꯤꯗꯤ ꯂꯩꯔꯨꯔꯁꯤ, ꯍꯌꯦꯡ ꯉꯟꯅ ꯑꯩ ꯊꯤꯟꯕꯤꯔꯒꯦꯅ ꯄꯨꯔꯛꯏꯕꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯅꯪ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯝꯃ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦꯅꯦ, ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯗꯅ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝꯅ ꯄꯤꯛꯍꯧꯕꯅꯤ꯫ ꯏꯆꯥꯗꯤ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯏꯃꯤ꯫ ꯏꯅꯝꯃ ꯊꯣꯏꯅꯨꯁꯨꯅꯦ ꯅꯍꯥꯟꯋꯥꯏ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯀꯌꯥꯅꯣ? ꯑꯅꯤ ꯈꯛꯇꯅꯤ, ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯦ꯫ ꯅꯌꯨꯝꯅꯤ ꯈꯜꯂꯨꯀꯣ, ꯀꯩꯁꯨꯝꯇ ꯀꯣꯏꯒꯅꯨ꯫ ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯏꯅꯦꯒꯤꯁꯤꯗꯅꯦ ꯏꯟꯖꯥꯡ ꯍꯥꯎꯅ ꯊꯣꯡꯉꯒ ꯍꯦꯛ ꯆꯥꯊꯣꯛꯁꯤ꯫ ꯂꯩꯃꯅ ꯉꯥ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯗꯤ ꯊꯣꯡꯂꯤꯕ ꯃꯌꯥꯝꯗꯨ ꯆꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯈꯟꯕꯗ ꯆꯥꯛ ꯑꯗꯨ ꯌꯣꯠꯁꯤꯟꯕ ꯏꯌꯥ ꯌꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯃꯆꯦ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯝꯗꯦ ꯆꯔꯥꯡꯗꯨ꯫ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯆꯦꯝꯆꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯀꯩꯊꯦꯜꯁꯤꯡꯁꯨ ꯏꯔꯥꯡ ꯊꯣꯛꯑꯦꯅ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯈ꯭ꯔꯦ꯫ ꯅꯪ ꯃꯤꯅꯒ ꯐꯥꯈ꯭ꯔꯖꯥꯠꯂꯣ? ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯁꯟꯒꯥꯔꯤ ꯑꯔꯥꯛꯄꯁꯤꯡ ꯑꯗꯨ ꯃꯆꯦꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯃꯆꯦꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯂꯝꯗꯦ꯫ ꯆꯔꯥꯡ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯕ ꯐꯥꯎꯕ ꯃꯆꯦ ꯂꯥꯛꯂꯝꯗꯦ꯫ ꯆꯔꯥꯡꯗꯨ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖꯕ ꯆꯪꯂꯛꯏ꯫ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯈꯣꯟ ꯇꯥꯗꯕꯗꯨꯗ ꯍꯪꯂꯛꯏ꯫ ꯑꯇꯣꯝꯕꯤ, ꯅꯆꯦꯗꯤ ꯂꯥꯛꯑꯕ꯭ꯔꯣ? ꯂꯥꯛꯇ꯭ꯔꯤ ꯄꯥꯕꯨꯡ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯆꯦꯝꯆꯥꯗꯣ ꯒꯥꯔꯤꯒ ꯐꯪꯗ꯭ꯔꯖꯥꯠꯂ ꯈꯪꯗꯦ꯫ ꯑꯩ ꯑꯁꯥꯏꯕꯧꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ꯫ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯊꯣꯛꯑꯣꯀꯣ꯫ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯣꯊꯥꯕ ꯌꯥꯔꯝꯗꯦ, ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯒꯠꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯅ ꯃꯆꯥꯕꯨ ꯊꯤꯔꯨꯒꯅꯤ ꯈꯟꯕꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯁꯤ, ꯍꯤꯗꯥꯛꯁꯨ ꯆꯥꯒꯗꯕꯅꯤ꯫ ꯑꯩ ꯑꯁꯥꯏꯕꯧꯗ ꯑꯩꯈꯣꯏ ꯆꯦꯗꯣ ꯌꯦꯡꯉꯨꯒꯦꯀꯣ꯫ ꯅꯪꯕꯨ ꯅꯊꯟꯇ ꯊꯣꯛꯈꯤꯅꯨꯅꯦꯍꯦ꯫ ꯑꯩ ꯇꯣꯝꯇ ꯅꯠꯇꯦ, ꯏꯟꯗꯣꯝꯆꯥꯒ ꯊꯣꯏꯅꯥꯎꯒꯁꯨ ꯌꯥꯎꯅꯤꯌꯦ ꯄꯥꯕꯨꯡ꯫ ꯐꯔꯦ ꯐꯔꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯉꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯔꯥꯡꯗꯨ ꯃꯄꯥꯟꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯅ ꯌꯩꯔꯛꯄꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯄꯅꯤ꯫ ꯃꯆꯦ ꯂꯥꯛꯑꯝꯃꯅꯤ ꯈꯟꯅ ꯀꯧꯔꯨꯏ꯫ ꯆꯦꯝꯆꯥ, ꯆꯦꯝꯆꯥ! ꯑꯗꯨꯕꯨ ꯈꯨꯝꯃꯛꯇꯦ꯫ ꯆꯔꯥꯡ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯆꯦꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗꯕꯗꯧꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯍꯦꯛ ꯍꯦꯛ ꯀꯞꯊꯣꯔꯛꯏ꯫ ꯆꯦꯝꯆꯥ, ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯅꯪ ꯌꯨꯝꯗ ꯂꯥꯛꯑꯣ ꯆꯦꯝꯆꯥ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯃꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯌꯨꯝꯗ ꯊꯤꯟꯅꯔꯝꯒꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯅꯦꯠꯋꯥꯛꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈꯤꯗꯅ ꯄꯥꯎ ꯑꯃꯠꯇꯁꯨ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯤ꯫ ꯂꯝꯕꯤꯁꯨ ꯏꯔꯥꯡ ꯃꯆꯤ ꯃꯆꯤ ꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯁꯤꯁꯨ ꯃꯃꯤꯡꯇꯒꯤ ꯉꯥꯏ, ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯏꯕꯦꯝꯃꯁꯦ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯊꯤꯟꯅꯔꯝꯃꯅꯤ꯫
ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯍꯪꯕꯗ ꯑꯩꯅꯦ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯏꯃꯥ? ꯂꯩꯁꯥꯁꯦ ꯏꯃꯥꯅꯅꯦ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯍꯤꯡ ꯑꯅꯤ ꯍꯜꯂꯛꯇꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯍꯌꯦꯡ ꯃꯥꯅ ꯌꯨꯝ ꯍꯟꯈꯤꯕ ꯀꯥꯟꯗ ꯉꯥꯡꯅꯔꯛꯀꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯨꯡ ꯑꯃꯗꯤ ꯂꯩꯁꯥꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯩꯁꯥꯗꯤ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯃꯪꯈ꯭ꯔꯦ꯫ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯌꯣꯍꯦꯟ ꯂꯩꯁꯥꯕꯨ ꯃꯍꯥꯛꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯒ ꯃꯃꯥꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗ ꯃꯥꯗꯤ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯏꯃꯥꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯏ꯫ ꯏꯃꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯦ꯫ ꯂꯩꯃ ꯃꯆꯥꯒꯤ ꯄꯥꯈꯨꯝꯗ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯅꯤꯗꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯕꯗꯣ꯫ ꯌꯣꯍꯦꯟ ꯀꯨꯏꯅ ꯂꯩꯊꯔꯝꯗ ꯂꯩꯁꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯗꯤ ꯑꯗꯨꯃꯛ ꯎꯡꯂꯤ꯫ ꯕꯦꯝꯃ, ꯂꯩꯁꯥ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯅꯪ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯈꯜꯂꯒꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯃꯥ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯏꯅꯥꯎꯅꯨꯄꯤꯒ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯑꯩ ꯍꯜꯂꯛꯇꯕꯒꯤ ꯃꯣꯏ ꯁꯣꯏꯗꯅ ꯄꯥꯈꯠꯅꯔꯝꯒꯅꯤ꯫ ꯀꯞꯀꯅꯨꯁꯦ, ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯦꯠꯋꯥꯛꯁꯦ ꯍꯦꯛ ꯌꯥꯕꯒ ꯌꯨꯝꯒ ꯄꯥꯎ ꯁꯣꯏꯗꯅ ꯐꯥꯎꯅꯔꯒ ꯂꯣꯏꯔꯦ꯫ ꯆꯔꯥꯡꯗꯣ ꯃꯄꯥꯟꯗ ꯎꯡꯗꯨꯅ ꯐꯝꯂꯤꯉꯩ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯇꯨꯅ ꯇꯝꯂꯝꯃꯤ꯫ ꯆꯔꯥꯡ, ꯅꯆꯦꯗꯣ ꯆꯦꯜꯂꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯕꯟ ꯍꯥꯡꯗꯣꯛꯄꯒ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯅꯤ ꯍꯥꯏꯅꯅꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯟꯗꯣꯝꯆꯥ ꯄꯨꯔꯅꯤꯃꯥꯗ ꯃꯣꯏꯒꯤ ꯂꯦꯟꯂꯥꯏꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯅꯦ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯟꯗꯣꯝꯆꯥ, ꯀꯩ ꯂꯝꯗꯅꯤ ꯍꯥꯏꯒꯦ? ꯏꯝꯐꯥꯜꯗꯅꯤ ꯍꯥꯏꯅꯦ꯫ ꯑꯩꯁꯨ ꯐꯖꯅ ꯍꯪꯉꯛꯇ꯭ꯔꯦ꯫ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯆꯠꯄꯗꯨꯗ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯂꯩꯍꯧꯔꯒꯦ꯫ ꯆꯔꯥꯡꯗꯣ ꯃꯊꯟꯇ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯊꯩ꯫ ꯃꯆꯦꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗ ꯋꯥꯈꯜꯗꯣ ꯈꯪꯌꯥꯡ ꯌꯥꯡꯖꯩ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯈꯠꯂꯤ ꯃꯌꯨꯝ ꯄꯥꯟꯗꯣꯏ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯦꯕ꯫ ꯑꯩꯁꯦ ꯃꯥꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯈꯩ ꯋꯥꯍꯜꯂꯦꯕ꯫ ꯃꯋꯥꯒ ꯅꯣꯛꯇꯅ ꯂꯩꯔꯝꯃꯅꯤ ꯃꯥꯗꯤ꯫ ꯑꯩꯕꯨ ꯄꯩꯁꯥꯁꯨ ꯑꯝꯇ ꯂꯩꯇꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯈꯣꯏ ꯆꯦꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ꯫ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯕꯣ, ꯑꯩꯈꯣꯏ ꯆꯦꯝꯆꯥꯗꯣ ꯏꯝꯐꯥꯜꯗ ꯆꯦꯜꯂꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯅꯤ꯫ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯥꯎꯇꯣꯟꯗꯣ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯦ ꯄꯥꯕꯨꯡ꯫ ꯌꯥꯔꯦꯗ, ꯄꯥꯕꯨꯡ ꯏꯊꯟꯇ ꯂꯩꯔꯁꯨ ꯌꯥꯅꯤ꯫ ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯆꯠꯂꯨꯔꯣ꯫ ꯆꯔꯥꯡ ꯄꯨꯔꯅꯤꯃꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯗꯨ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯔꯥꯡ ꯆꯪꯂꯛꯄ ꯎꯕꯗ ꯍꯪꯉꯛꯏ꯫ ꯀꯅꯥ ꯎꯅꯒꯗꯕꯅꯣ ꯏꯕꯦꯝꯃ? ꯑꯕꯣꯛꯆꯥꯎꯕꯤ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯆꯨꯝꯃꯕ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯤ꯫ ꯀꯔꯤ ꯂꯩꯔꯒꯦ? ꯑꯩꯁꯦ ꯂꯩꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯑꯩꯈꯣꯏ ꯆꯦꯗꯣ ꯏꯝꯐꯥꯜꯗ ꯆꯦꯟꯈ꯭ꯔꯦꯅ ꯍꯥꯏꯕ, ꯑꯗꯨꯒꯤ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯅꯪ ꯑꯣꯏꯔꯦ ꯂꯩꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ꯫ ꯅꯆꯦꯗꯣ ꯃꯑꯣꯡꯅ ꯃꯔꯣꯜ ꯑꯃ ꯃꯥꯟꯖꯗ꯭ꯔꯤꯕ꯫ ꯃꯥ ꯍꯦꯛ ꯂꯥꯛꯇꯕꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯡꯍꯤꯡ ꯍꯤꯡꯉꯒ ꯂꯩꯔꯕꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯣꯏꯅ ꯂꯥꯛꯄꯁꯦ꯫ ꯇꯨ, ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝꯁꯦ ꯑꯝꯇ ꯁꯨꯗꯣꯛꯑꯝꯃꯣ꯫ ꯏꯃꯨꯡꯗꯅꯦ ꯍꯅꯨꯕꯤꯒꯤ ꯄꯦꯂꯥꯒꯗꯣ ꯑꯝꯇ ꯍꯩꯗꯣꯛꯑꯝꯃꯣ꯫ ꯆꯔꯥꯡꯗꯤ ꯀꯔꯤꯅꯣ ꯈꯟꯅ ꯏꯉꯛ ꯉꯛꯆꯩ꯫ ꯃꯆꯦꯅ ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯆꯠꯂꯤꯕꯗꯣ ꯑꯉꯥꯡ ꯁꯦꯟꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯄꯨꯔꯅꯤꯃꯥꯗꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯀꯩꯅꯣ ꯎꯡꯉꯒ ꯂꯩꯔꯗꯤ? ꯄꯩꯁా ꯄꯤꯔꯣꯏꯅ ꯄꯥꯈꯠꯂꯤꯔꯣ? ꯅꯆꯦꯒꯤꯁꯨ ꯄꯤꯒꯗꯕ ꯋꯥꯠꯂꯤꯕꯅꯤ, ꯄꯨꯂꯞ ꯄꯤꯔꯒꯦ꯫ ꯑꯩ ꯍꯜꯂꯛꯄꯗ ꯂꯣꯏꯔꯝꯃꯨꯀꯣ꯫ ꯄꯨꯔꯅꯤꯃꯥꯗꯣ ꯆꯠꯈ꯭ꯔꯦ꯫ ꯆꯔꯥꯡ ꯄꯩꯁꯥ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯅꯨꯡꯇꯤꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤꯕꯁꯤ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯄꯩꯁꯥꯗꯨ ꯌꯦꯡꯅ ꯂꯥꯛꯏ꯫ ꯆꯔꯥꯡ ꯅꯨꯡꯉꯥꯏꯇꯅ ꯃꯆꯦꯕꯨ ꯁꯣꯟꯖꯩ꯫ ꯆꯦꯝꯆꯥ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯋꯥꯏ ꯍꯥꯏꯕ ꯎꯠꯇ ꯄꯥꯕꯨꯡꯒ ꯑꯩꯒꯕꯨ ꯄꯨꯛ ꯊꯟꯅꯅꯕ ꯄꯤꯖꯔꯛꯈꯤꯕ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯆꯦꯝꯆꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯩꯁꯥ ꯊꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯕꯣꯔꯤꯁ ꯑꯃꯗꯤ ꯁꯈꯦꯟꯁꯨ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯁꯛꯍꯦꯟꯅ ꯌꯥꯗꯗꯣꯏꯅꯤ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕ꯫ ꯕꯣꯔꯤꯁꯅ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯒ ꯂꯥꯏꯔꯤ, ꯅꯪꯅꯦ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ꯫ ꯀꯔꯝ ꯀꯥꯟꯗ ꯀꯣꯏꯔꯝꯃꯤꯕ ꯅꯨꯄꯤꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯑꯒ ꯑꯩꯈꯣꯏꯗꯒ ꯋꯥ ꯂꯣꯠꯇꯅ ꯅꯪ ꯅꯇꯨꯗꯣ ꯑꯩꯈꯣꯏꯅ ꯃꯨꯜꯂꯗꯧꯁꯤꯉꯥꯏꯅꯦ꯫ ꯑꯗꯨꯏ ꯅꯠꯇꯦꯕ, ꯍꯥꯟꯅ ꯀꯣꯏꯅꯕ ꯅꯨꯄꯤ ꯅꯠꯇꯦꯃꯤ꯫ ꯑꯗꯣ ꯍꯥꯏꯔꯒ ꯋꯥꯔꯤ ꯄꯨꯡꯕ ꯂꯤꯔꯝꯃꯤ꯫ ꯑꯗꯣ ꯃꯁꯛꯄꯨ ꯀꯝꯗꯧꯒꯦ?
Kay haidunu khangdi adum yengningba nusiba saktani hek yengbada ing lawi isis magi oirabanina thagatleni he tanja aduda leisadu lusinba loiraduna yohengi manakta changai phamlamba marup ahumdu pulab hawalai itaw aikhoi gari thodongna batawruki hoi itaw Boris Lon na yohenda chirol tawrami masaksidi petak kape he lotri phawre he itaw nangdia Boris noksalam laga thoki leisa tamin changlak laga hoi mai karimta hairamda yohenda khurumi aduga thoki ge tawi ngaiko leisa chap lepi yohenda nangna luhong basu pamdrabasu adum haidoro ado se paisa se paisin ko aina yamna leibagi piba nate namanabi singa kainu machamin yarani dada aibu thuna lawba lakbiyo sikhak hairamlaga paisa da lawda chatki yohendi no fet tawraga leisana chatkibado lona yenghawi somdana mayam changdana leisabu mayumda thilaklami charangdi machebu uraga pangkapta kaptuna laikre yanakha da mathanda kaplingaida lekai gi nupi amana hairai charang la oni nangbu somda chamana do khara wa taw mali haine nangam ta thuna leiru choba hoinom cha charang do mathanda murum solaga thorei aina ngakdang kapasi baw he kaphala pom khangdi charang ana khoidu sagalok dori asaini ya ne mo hai machin ga do tum thokai sauraga thorakpani konthongdagi changlakpa sakhen ga phada mu thengjine charang machin thiraga laurei napa thorai ma jakana no khoidu sagatpani nami to munna yengaga chatraga nangna thengkai thengjilaga achumba mu sariba charang kana no haina yengkhalakpani sakhen chu yenglakpaga ani do mi chane chap manana hairei nang kasisu amo ngasidi nang lanjari hairamdriba phawbane chatpa yar aidi kaygi haidoiba aidi nangonda lankide nangne aingonda lale haijadawdi hadose ai chatke sakhen ka do inthoklamlaga charang du chatki Boris na itaw nang su phawrina leibin nangondagi hinba ma leiramene ma mathang thingnabada nungai kanaroi masak haira phajai koithatloi taw aduga loksilo nupina phawduna kayam phawduino chakhumda insang semkibaga adum loi sagen makhut ka do khongraugi khaw aduda humnaga ngahak wakhal khali aduga nokfet tawraga hairei ma hoje aigi khutagi kaida chendori sakhen kanano haiba khanghan bataredana matam khara haukhre leisa luhongkibadagi charang yamna warami mache leiringai machena khudingma yengsilakpani mahangna awaba khanglutabani adubu charang awaba khangda afanga thabak suba yawi migi laukumba nga phaba phi saba tawduna paisa talam charangi ingaw jaba matawaduna magi awaba mina khangba ngamde ngasi se thoinawga pukchawga tawduna nga pharubani nga mayamadu ubada charangdi panghada haraujarami asumna makhoina lakpada makhoigi tungda sagol lakpagi makhol aduda mai onthorakpani sakhena amadi Boris soiduna leirami charang nupado ubada machindo arekhai tumthoklaga chale machin adu murum ngangba lepte laikhomna mana chonghanbi aduga mana amu achum sadana saujilaktanaga tawi masakhara phajarin kaktanaga sutauri charang aigi ikun khangda sai hauda horaksan halakte phajarina chaliba mamaya sidane dak taraga chalhange oi ngaikune tada jalo machina marol ama kaliba mana sisu ta thira maline Boris noklaga arke nangi hona bidu tawshiludna sakhen sagol adudagi phatkum thai aduga makhoigi tungda inarei thoinawna chechara kana nu moishibo as dada noigi sagon sidi yam phajai he lupa kaya pigi sakhen thoinawgi makok aduda nusina nan biduna hairei nangbu sagol se pamrane hoi dada aidi sagol thawbase yam pami nomaijing khudingi aikhoi che charanga sagol thawba adum chali o adu oiragana dadana sagol ama pithoga loiridana thoinaw harauje pukchawna mo hairei aigi su pibiyo dada ho pidoini charang angangani duda chairei namai sing du ikaidro masak su khangdaba mi sing asida sagol piyu kain nakubok singai ni ha chalo yam thuna nga gam da pizaroin wathi barem khana dabada
ꯄꯣꯏꯔꯩꯅ ꯏꯆꯜ ꯅꯪꯒꯤ ꯉꯥꯗꯣ ꯅꯕꯨꯡ ꯑꯩꯈꯣꯏ ꯂꯩꯖꯔꯒꯦꯗꯅ ꯍꯣ ꯑꯩꯒꯤꯁꯤꯗꯤꯅꯦ ꯌꯣꯟꯅꯅꯕ ꯅꯠꯆꯗꯕꯗꯣ ꯑꯇꯣꯞꯄ ꯉꯥ ꯐꯥꯕ ꯃꯌꯥꯝ ꯑꯃ ꯀꯥꯔꯛꯍꯧꯕꯅꯤ ꯑꯗꯩ ꯑꯣꯏꯅ ꯂꯩꯕꯤꯍꯧꯔꯣ ꯑꯦ ꯃꯇꯥ ꯑꯃꯅꯤꯅꯦ ꯉꯥ ꯂꯩꯍꯧꯒꯦ ꯍꯥꯏꯔꯒ ꯁꯥꯎꯏꯅꯦ ꯆꯦ ꯆꯔꯥꯡ ꯅꯪꯕꯨ ꯉꯁꯥꯏ ꯉꯥꯁꯤ ꯌꯣꯟꯅꯅꯕꯅꯤ ꯏꯄꯜꯒꯤ ꯍꯤꯗꯥꯛ ꯂꯩꯗꯣꯏꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯦ ꯑꯉꯥꯡ ꯁ꯭ꯋꯥꯏꯗ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ ꯇꯨꯃꯤꯟꯅ ꯃꯔꯩꯌꯨ ꯑꯃꯒꯤ ꯋꯥ ꯑꯃꯨꯛ ꯌꯥꯎ ꯑꯃꯒꯤ ꯋꯥ ꯑꯃꯨꯛ ꯈꯨꯝ ꯏꯅ ꯏ ꯀꯥꯕꯅꯤꯀꯣ ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯁꯥꯎꯏ ꯏꯕꯦꯝꯃ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯦ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯀꯩꯅꯣ ꯍꯣꯏ ꯑꯩ ꯁꯣꯅꯣ ꯆꯨꯔꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯌꯣꯜꯂꯔꯣꯏ ꯍꯥꯏꯔꯗꯤ ꯌꯣꯜꯂꯔꯣꯏ ꯁꯛꯍꯦꯟ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯐꯨꯔꯤꯠ ꯁꯤꯡꯉꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯪꯒꯤ ꯐꯨꯔꯤꯠ ꯁꯤꯡꯗꯣꯏꯕ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯐꯨꯔꯤꯠꯇ ꯂꯩꯈꯣꯝ ꯇꯩꯁꯤꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯂꯩꯈꯣꯝ ꯆꯣꯡꯍꯟꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯂꯩꯈꯣꯝ ꯇꯩꯔꯤꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯁꯨꯗꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯁꯤꯖꯈ꯭ꯔꯣ ꯑꯦ ꯐꯨꯔꯤꯠꯀꯤꯗꯃꯛꯇ ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯤꯗꯣꯏꯕ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯂꯩꯈꯣꯝ ꯇꯩꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯆꯒꯠ ꯆꯒꯠ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯁꯒꯦꯟꯅ ꯈꯨꯝꯕꯒ ꯇꯥꯁꯤꯟꯅꯗ ꯆꯠꯂꯤ ꯍꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯇꯥꯁꯤꯟꯅꯗ ꯆꯠꯂꯤꯅꯤꯍꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯃꯅꯥ ꯀꯨꯀꯟꯁꯦ ꯆꯔꯥꯡ ꯁꯥꯎꯅ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗ ꯑꯩꯕꯨ ꯃꯅꯥ ꯀꯜꯂꯤ ꯀꯥꯏꯅ ꯅꯣꯏꯒ ꯑꯩꯒꯅꯦ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯒꯤ ꯈꯨꯝꯃꯣꯏꯅ ꯈꯨꯝꯗ꯭ꯔꯤꯕ ꯅꯁꯛ ꯑꯊꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯂꯧꯔꯛꯀꯅꯤꯅ ꯆꯣ ꯅꯁꯛꯁꯤꯡꯗꯣ ꯇꯤꯜꯂꯥꯏ ꯈꯨꯝꯕꯤ ꯌꯥꯝ ꯃꯥꯜꯂꯤ ꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ ꯇꯨꯡꯁꯤꯗ ꯉꯔꯪ ꯉꯪꯒꯅꯨ ꯂꯦꯡꯕꯤꯔꯣ ꯌꯥꯔꯦ ꯃꯥꯏꯁꯤꯗꯤ ꯍꯦꯛꯇ ꯇꯥꯟꯗ꯭ꯔꯣ ꯑꯥꯔꯀꯦ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯁꯤꯜꯂꯨꯅꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅ ꯂꯛꯅꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯥ ꯈꯪꯗꯣꯏꯕ ꯃꯥ ꯑꯩꯅ ꯃꯁꯛ ꯈꯪꯉꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯃꯗꯣ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅꯒ ꯌꯥꯝꯅ ꯉꯥꯎꯅꯕ ꯌꯥꯝꯕꯨꯡ ꯁꯛꯍꯦꯟꯒ ꯍꯥꯏꯕꯗꯣ ꯅꯪ ꯇꯥꯗ꯭ꯔꯤꯕꯣ ꯑꯣ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟ ꯁꯅꯥ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯦ ꯍꯥꯌꯨ ꯃꯖꯥꯏꯕꯨꯡꯉꯣ ꯅꯪꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯂꯨꯋꯥꯡ ꯅꯤꯡꯉꯣꯜ ꯑꯩꯉꯣꯟꯗꯗꯤꯅꯦ ꯆꯟꯅꯔꯣꯏ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯅꯨꯄꯥꯗꯗꯤꯅꯦ ꯑꯩꯗꯤ ꯑꯣꯟꯁꯤꯟꯅꯖꯔꯣꯏ ꯍꯥꯏꯖꯔꯤꯕ ꯁꯛꯍꯦꯟ ꯕꯣꯔꯤꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯒꯦꯅꯦ ꯈꯨꯃꯟ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯅꯠꯇ꯭ꯔꯣ ꯉꯔꯥꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯣ ꯁꯛ ꯐꯖꯕ ꯃꯖꯥꯏꯕꯨꯡꯉꯣ ꯈꯨꯃꯟ ꯂꯩꯁꯥꯕꯤꯁꯤꯡꯅ ꯉꯥꯎꯔꯕꯁꯨ ꯂꯨꯋꯥꯡ ꯅꯤꯡꯉꯣꯜꯗꯗꯤ ꯆꯟꯅꯔꯔꯣꯏ ꯆꯦ ꯆꯔꯥꯡ ꯑꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯖꯥꯠꯂꯣ ꯀꯥꯏꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯁꯛꯇꯥꯁꯤꯒ ꯔꯥꯖꯀꯨꯃꯥꯔꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯝꯗꯕ ꯍꯧꯅꯕ꯭ꯔꯥ ꯃꯣꯏ ꯃꯄꯥꯗꯣ ꯀꯣꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯗꯅ ꯃꯨꯛꯈꯥꯏꯗꯅꯒ ꯂꯩꯔꯤꯁꯦ ꯁꯛꯇꯥꯁꯤꯒ ꯔꯥꯖꯀꯨꯃꯥꯔꯅꯤ ꯀꯥꯏꯅ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤꯗꯣ ꯅꯣꯏꯗꯒꯤꯅꯦ ꯈꯔ ꯄꯪꯕ ꯑꯃꯗ ꯍꯥꯏꯔꯨꯔꯣ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯕꯣꯏꯅꯥꯎ ꯑꯃꯗꯤ ꯄꯨꯛꯆꯥꯎ ꯇꯨꯡ ꯍꯟꯅ ꯁꯛꯍꯦꯟ ꯑꯃꯗꯤ ꯕꯣꯔꯤꯁꯇ ꯌꯦꯡꯂꯝꯃꯤ ꯆꯔꯥꯡꯅ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯅꯃꯤꯠꯇꯣ ꯃꯃꯥꯡꯗ ꯌꯦꯡꯉ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯉꯥꯒ ꯍꯩꯗꯣꯛꯑꯕ ꯅꯣꯏ ꯑꯝꯇ ꯄꯤꯖꯔꯣꯏꯗꯕꯅꯤ ꯑꯩꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯔꯥꯡ ꯑꯃꯗꯤ ꯊꯣꯏꯅꯥꯎꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯃꯤ ꯊꯣꯏꯅꯥꯎ ꯑꯁꯤ ꯆꯔꯥꯡꯒꯤ ꯃꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯊꯣꯏ ꯄꯨꯛꯆꯦꯜ ꯈꯔ ꯄꯤꯛꯏ ꯃꯆꯥꯅꯨꯄꯥꯅ ꯆꯔꯥꯡꯒ ꯍꯦꯛ ꯍꯦꯛ ꯆꯠꯃꯤꯟꯅꯕꯁꯤ ꯃꯍꯥꯛꯅ ꯄꯥꯝꯗꯕꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯃꯣꯏ ꯕꯥꯕꯣ ꯊꯕꯛꯇꯨꯕꯨ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯤꯅ ꯇꯧꯔꯤꯁꯤꯅ ꯇꯣꯂꯣꯞ ꯆꯥꯡ ꯅꯥꯏꯅꯁꯨ ꯄꯤꯗꯦ ꯇꯣꯛꯀꯦ ꯇꯣꯛꯑꯣꯗ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯁꯦ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯤꯕꯁꯤꯅ ꯈꯤꯇꯗꯁꯨ ꯀꯥꯟꯅꯔꯤ ꯅꯠꯇ꯭ꯔꯣ ꯏꯍꯦ ꯂꯧ ꯍꯥꯏꯔꯒ ꯂꯧ ꯁꯪꯉꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯎꯍꯟꯈ꯭ꯔꯁꯤ ꯏꯆꯥ ꯇꯣꯝꯕꯤꯁꯦ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦ ꯃꯆꯦꯗꯨꯅ ꯂꯩꯔꯤꯉꯩꯗ ꯐꯩꯒꯥꯛ ꯐꯩꯅ ꯃꯆꯦꯅ ꯍꯨꯟꯕꯤꯕꯅꯤꯅ ꯐꯩ ꯇꯥꯆꯧꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯦ ꯏꯆꯥ ꯇꯣꯝꯕꯤ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯅ ꯈꯔ ꯈꯔ ꯌꯦꯡꯁꯤꯜꯂꯣ ꯀꯩꯅꯣꯗ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯄꯤꯕ ꯑꯅꯤꯅꯤ ꯏꯆꯥꯒꯤ ꯈꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯂꯧ ꯁꯪꯉꯝ ꯑꯅꯤꯈꯛꯁꯦ ꯑꯩꯗꯤ ꯌꯥꯝꯗꯦꯅ ꯈꯜꯂꯤꯉꯩꯁꯤꯗ ꯑꯃ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯍꯌꯦꯡ ꯏꯆꯥ ꯑꯅꯤꯁꯤꯅ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ ꯍꯩꯃꯥ ꯃꯃꯥ ꯑꯃꯨꯛ ꯂꯩꯕ ꯌꯥꯏꯅꯦ ꯍꯧꯖꯤꯛꯀꯤ ꯑꯋꯥꯕꯁꯤꯒꯤ ꯍꯥꯟꯅ ꯈꯟꯅꯗꯨꯅ ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯒꯅꯤ
Handakta natro moi pabungna leisa luhongbada puthokhiba paisa mayamdo adu mangai kaino hayeng atombi se luhongbada su paisa mayam ama changakhini madusu aikhoida adum taradawni adudi aikhoigi tawpham thokpa natro tachawna kadaidagi paisa na puthokpa ngamdorigi aikhoine yengbidre mina aikhoibu kari hainakhini mama pukchel su khara chawthokpa tam nangna ngamdaba matamda ichasing asina lak laktana hotnabiriba mayamdo nangsu khara khango hotnaroise haiba nati moi babo ichasingse khara ne moigi su thambidaba yaroi haibani yare mama chak to loisiluro jangdo khara hauna thong tachawgi su khara pibikho pijaningraponi othokna nacha se nongabadagi numit taba phawba charangi matung sum inaduna leiri larik pani haibisu khangdi numit yungkhraba matamda angang asibu nga phaba lau kumba puraga chatlaga leiri laitinga uknaradine aikoi khaktani wadoise moi babo angang se khara waraktadi yaroi migi machadudadi aikhoina ngangluba yaroi hek ngangubada aikhoise phattaba adum tadoriba ngangdana leiranune chakto prapro loisilo ibethoi mana ngasaidagi hairiba mayamdu thausada chatkiba aduda mathanda proprok chaklam mana yamna nusidriba asi charangbuni leisa leiringaida leisabu mana sizinaningba sizinai adubu charangdadi madu yade charangdi ngangni ngangloi khangdi mana kiba misu leite abethoi injang tengkod ama pairaga chakhum aduda changlai machanupa aduda magi haunabi hekta tawrei hey nang aduda kaidawri ngasai na pana larik pana ba kaurisi nang tadro angang na na asuk amna kalisi karigino ba hinjang du makhada thanamlaga thoinawu mana leiduna pukhi charang tingak karisu haiba ngamda yengduna lehawi hinjang du karino haini yengi yen thongba oiduna leirami as hauni asidia isau yam langi sina kaigi warjano charang chaktu loisalamlaba matungda mapabu pijarami thabak loisillamlaga fi ngahak sage haina mapanda tholai aduba mapalgi phajaba ubada charang mabukning ado irang langlami gulmohor pareng horiba adomda tabli laktuna atiyada thokliba tha adubu yenglaga matomta khali karigumba aina kabi oiramlaba ngasigi phajaraba ahing asibu soidana saitharamgan mipum khudingna phajai haina yengnarabasu aina kalakpa phawdribasina karigino aigumna thabalbu ngaudaba mi leiramgadrani adubu aidi lapna kuphet kafet ngaliba thawan michak asibudi aina yengning magi phajaba magun asibudi aina kalak asumna wakhal khana numidang adugi phajabadu yenglambani adubu ngasai sakhenga thingnakhiba adu khangningamu ningsinglaktuna sauninglaklami madugi tilai khambi mama nupado amuk ningsinga isina kaigin aikhoi chemchasina hek chakhibadagi aigi koksida sariba matha mayamse madi khangoiba mawaga nungaina leiramani aikhoi indomcha sisune aikhoi se okhakti nungsidaba jani moidagi niraga chaba singairi kanade ngakta tumugi hayengdi nga phabasu chase hairambani thabal manga sida pukninga se nokthok tongnatri aigi sariba matha mayamsidine thabalnaga amta inghanba ngamaroi mathangi anganba ayukni charangantana mapabu chak pijaramlaga Punima hoida laklami Punima di leiramde adubu ahal oiribi thaba mapanda famduna leirami charang lakpa ubada kawrai isu laedana ngasidi yam ngalida isu se abo aise nga phaba chatsina hainaba adugi ngantana abo hoigi thabak singse loithokpiramage na tawbani isu bu nga phaba heibro abo lairik tabu tamhoidubagi haitabagi wani ngadi nungtigi phaba chatlabanina khara dum hairi aidi nga phaba se yam pami aikhoi chemcha leiringai dadi yam chairami hojiti ma leitrabanina chainabasu leitre aduna nungtigini aina chatlisi isu na ngangbasi abokti taba onthokna nungaikre nache dudi wa kaya ngangdi yam tappini hi aikhoi cheroba mona sengau lakpini tumina ne nupaga koiraga leiramni ado isu di koidribaro koidida karigino ne nupana ga amta koige hairaktabro isuda adubudi hairaida adudane aina yadaba karigi aingondagi hena thiba ngakta abo aidine aingondagi hena phajaba nupa natrati koiroi isuni he ngang thorakpasi tabo onthokna nungaikre adoba ai kainomta hangi
ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯁꯨꯅ ꯍꯪꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯪꯉꯨ꯫ ꯆꯔꯥꯡ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯔꯣꯕꯣ, ꯅꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯩꯁꯤ ꯂꯩꯈꯣꯜ ꯂꯩꯕ ꯋꯥꯒ ꯉꯥꯡꯕ ꯍꯩꯇꯖꯥꯠꯂꯕ? ꯑꯩꯅ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯄꯤꯁꯨꯝ ꯑꯅꯤꯁꯦ ꯑꯗꯨꯝ ꯁꯣꯛꯑꯒ ꯂꯩꯕ꯫ ꯑꯕꯣꯛꯇꯤ ꯌꯥꯝ ꯍꯩꯅꯕꯨ ꯂꯩꯃꯤꯟꯅꯔꯤ, ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯁꯝꯖꯤꯟꯅꯔꯤꯕ ꯄꯤꯁꯨꯝ ꯑꯁꯣꯛꯄ ꯑꯅꯤꯁꯦ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ, ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯗꯤ ꯑꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯟꯕꯅꯤ꯫ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈꯟꯕ ꯋꯥꯈꯜꯒ ꯍꯌꯦꯡ ꯅꯪꯅ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯈꯟꯕ ꯋꯥꯈꯜꯒ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯜꯂꯕꯗꯤ ꯁꯣꯏꯗꯅ ꯏꯃꯨꯡ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ꯫ ꯌꯨꯝꯒꯤ ꯃꯧꯅ ꯃꯅꯦꯝ ꯃꯀꯨ ꯃꯆꯥ ꯃꯋꯥꯒꯤ ꯈꯜꯂꯛꯇ꯭ꯔꯕ ꯏꯃꯨꯡ ꯑꯗꯣ ꯑꯗꯨꯝ ꯃꯔꯥꯏ ꯆꯥꯏꯊꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯑꯩꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯑꯩꯒꯤ ꯃꯤ ꯂꯩꯒꯅꯤ꯫ ꯍꯌꯦꯡ ꯑꯩꯅ ꯁꯣꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯃꯤꯅꯦ ꯍꯥꯏꯕꯗ ꯏꯃꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯛꯑꯣꯏ꯫ ꯅꯅꯦꯁꯤꯅ ꯌꯨꯝꯁꯤꯗ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯥꯒꯤꯁꯨ ꯃꯆꯥ ꯌꯥꯎꯔꯤꯗꯅ ꯁꯣꯏꯗꯅ ꯈꯪꯉꯛꯈꯤꯒꯅꯤ꯫ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯒꯅꯨ, ꯀꯅꯥꯒꯤ ꯐꯠꯇꯅꯕꯁꯨ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯑꯆꯨꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯧ꯫ ꯅꯪꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤꯁꯨ ꯐꯠꯇꯅꯕ ꯇꯧꯗ꯭ꯔꯤ, ꯇꯧꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯤꯡꯖꯕ ꯑꯃꯗꯤ ꯊꯨꯡꯕ ꯉꯝꯃꯔꯣꯏ꯫ ꯀꯔꯤꯅꯣꯅꯦ ꯏꯁꯨꯅ ꯅꯤꯡꯖꯔꯤꯕꯕꯣ? ꯑꯕꯣꯛ, ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯤ, ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯕ ꯐꯪꯉꯔꯣꯏ꯫ ꯃꯁꯤꯒꯤ ꯆꯩꯅꯥ ꯑꯁꯤꯃꯗꯤ ꯑꯩ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯏꯅꯈꯤꯒꯅꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯪ ꯑꯕꯣꯛꯅ ꯍꯥꯏꯕꯗꯨꯗꯤ ꯀꯥꯎꯒꯅꯨ꯫ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕ, ꯍꯣꯠꯄꯨ ꯍꯣꯠꯅꯔꯕ ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯊꯕꯛ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯒꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯩꯅ ꯑꯕꯣꯛꯀꯤ ꯆꯥꯛ ꯄꯨꯔꯛꯄꯅꯤ꯫ ꯏꯅꯦꯒꯤꯗꯤ ꯑꯩ ꯊꯣꯡꯉꯝꯃꯒꯦ꯫ ꯑꯕꯣꯛꯅ ꯌꯥꯝꯅ ꯄꯥꯝꯕ ꯁꯣꯏꯕꯨꯝꯗꯣ ꯏꯔꯣꯜꯂꯛꯄꯅꯤ꯫ ꯊꯕꯥ ꯍꯔꯥꯎꯖꯩ꯫ ꯆꯔꯥꯡꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯒꯤ ꯆꯥꯛ ꯑꯁꯤ ꯆꯔꯥꯡꯅ ꯅꯨꯡꯇꯤꯒꯤ ꯄꯨꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯤꯔꯝꯗ ꯂꯩꯈꯤꯕꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝ ꯑꯁꯣꯟꯕꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯊꯧꯁꯥꯔꯨꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯆꯪꯁꯤꯟꯗꯨꯅ ꯁꯦꯕꯥ ꯇꯧꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯤꯡꯕ ꯆꯠꯂꯤ, ꯆꯥꯅꯤꯡꯕ ꯆꯥꯏ꯫ ꯆꯔꯥꯡꯅ ꯍꯦꯛ ꯍꯦꯛ ꯊꯣꯡꯂꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯌꯥꯝꯕ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯕꯨ ꯃꯅꯦꯝꯗ ꯄꯤꯖꯔꯝꯃꯤ꯫ ꯆꯔꯥꯡ ꯊꯕꯥꯕꯨ ꯏꯔꯨꯖꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯊꯣꯡꯒꯥꯜꯗ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯕꯣꯏꯅꯥꯎꯗꯨ ꯂꯩꯔꯝꯃꯤ꯫ ꯆꯦ ꯆꯔꯥꯡ, ꯉꯔꯥꯡ ꯅꯪ ꯉꯟꯇꯥꯅ ꯆꯠꯁꯦ ꯍꯥꯏꯔꯒ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯉꯕ ꯕꯣꯏꯅꯥꯎ ꯏꯕꯥꯅꯤꯅ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯔꯛꯏꯁꯦ? ꯐꯔꯦ ꯀꯩꯅꯣ ꯑꯗꯣ, ꯑꯩꯅꯁꯨ ꯅꯣꯏ ꯉꯥꯏꯕ ꯑꯗꯨꯝ ꯌꯥꯎꯏꯗꯨꯗꯤ꯫ ꯏꯁ, ꯅꯣꯡꯃ ꯈꯛꯇꯪ ꯉꯥꯏꯕꯗꯨꯕꯨꯔꯥ ꯍꯥꯏꯁꯦ? ꯌꯥꯔꯦ, ꯅꯣꯏ ꯂꯥꯟꯖꯔꯣ꯫ ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯉꯛꯈꯤꯒꯦ꯫ ꯀꯨꯏꯔꯣꯏ ꯂꯩꯔꯝꯃꯣ, ꯐꯠꯊꯣꯔꯛꯀꯦꯀꯣ꯫ ꯀꯨꯏꯔꯛꯀꯅꯨ꯫ ꯍꯣꯏ ꯍꯥꯏꯕ꯫ ꯆꯔꯥꯡ ꯆꯠ ꯇꯧꯗꯨꯅ ꯌꯨꯝꯗ ꯆꯪꯈꯤ꯫ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯕꯣꯏꯅꯥꯎ, ꯆꯦ ꯆꯔꯥꯡꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯖꯥꯠꯂꯣ? ꯀꯣꯏꯔꯝꯃꯣꯏꯗ, ꯂꯩꯁꯥꯕꯤ ꯂꯥꯛꯑꯕꯁꯤꯕꯨ꯫ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯄꯨꯜꯂꯛꯏꯁꯦ ꯅꯣꯡꯃꯇ ꯅꯨꯄꯥ ꯎꯅꯕ ꯆꯠꯄ ꯎꯈ꯭ꯔꯕꯣ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯎꯗꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯇꯤꯟꯅꯕꯁꯨ ꯎꯗꯦ꯫ ꯏꯕꯥꯅꯤꯗꯒꯤ ꯍꯦꯟꯅ ꯃꯥꯗꯤ ꯃꯤꯁꯨ ꯄꯨꯟꯗꯦ꯫ ꯑꯩꯅ ꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯑꯩꯗꯤ ꯀꯩꯅꯣꯝ ꯁꯨꯝ ꯈꯜꯂꯛꯏ꯫ ꯕꯣꯏꯅꯥꯎ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯊꯦꯝꯕꯨꯡꯗ ꯌꯦꯡꯂꯛꯏ, ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯊꯦꯝꯕꯨꯡ ꯃꯃꯥꯏ ꯑꯅꯣꯏꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯆꯦ ꯆꯔꯥꯡꯁꯦ ꯑꯩ ꯀꯣꯏꯔꯁꯤꯔ ꯈꯪꯗꯦ꯫ ꯃꯁꯛ ꯍꯥꯏꯔ ꯐꯖꯩ꯫ ꯍꯟꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 5 ꯍꯜꯂꯝꯒꯅꯤ꯫ ꯃꯥꯗꯤ ꯄꯤꯛꯄꯅꯤꯅ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯏꯁꯨ ꯑꯩꯅ ꯀꯣꯏꯔꯗꯤ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯕ ꯌꯥꯔꯅꯤ꯫ ꯋꯥꯈꯜꯁꯨ ꯃꯥꯟꯅꯩ꯫ ꯆꯦ ꯆꯔꯥꯡꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯆꯠꯊꯣꯛꯑꯣ ꯑꯁꯥꯏꯗ, ꯅꯃꯥꯏꯗꯨꯗꯅꯦ ꯊꯤ ꯅꯤꯠꯂꯒ ꯀꯥꯎꯔꯛꯀꯅꯤ꯫ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯆꯔꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯏ ꯅꯣꯡꯈꯠꯄ ꯉꯝꯗ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯆꯔꯥꯡ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ? ꯑꯪꯀ ꯍꯥꯏꯔꯧꯅꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯆꯦ ꯆꯔꯥꯡ, ꯕꯣꯏꯅꯥꯎꯗ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯏꯁ, ꯕꯣꯏꯅꯥꯎꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯥꯏꯅ꯫ ꯍꯩ, ꯉꯔꯥꯡꯒꯤ ꯉꯈꯥ, ꯅꯪ ꯁꯦꯠ ꯂꯥꯎ ꯊꯥꯖꯤꯜꯂꯛꯎꯔꯥ? ꯆꯦ ꯆꯔꯥꯡ, ꯆꯠꯊꯣꯛꯑꯣ ꯑꯁꯥꯏꯗ, ꯅꯪ ꯌꯥꯎꯔꯛꯈꯤꯅꯨ꯫ ꯃꯁꯦ, ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯆꯍꯤ 19 ꯐꯥꯎꯕ ꯁꯨꯗ꯭ꯔꯤꯕ ꯅꯣꯏꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯈꯜꯒ ꯈꯜꯂꯗꯅ? ꯀꯤꯅ ꯊꯦꯝꯕꯨꯡ ꯑꯗꯨ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨꯗꯤ ꯃꯊꯪ ꯆꯍꯤꯗ ꯁꯨꯗꯣꯏꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯣ, ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯨꯝꯃꯛꯏꯗꯨ ꯀꯩꯒꯤꯅꯣ? ꯅꯆꯤꯟ ꯑꯗꯨ ꯀꯥꯏꯔꯦ ꯑꯗꯨꯝ꯫ ꯑꯩꯗꯤꯅꯦ
ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯔꯣꯏ ꯈꯪꯉꯕ? ꯕꯣꯏꯅꯥꯎꯅ ꯑꯃꯨꯛ ꯐꯠ ꯈꯨꯝꯂꯛꯏ. ꯉꯔꯥꯡꯒꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨꯔꯣ? ꯍꯦ, ꯃꯗꯨꯒꯤ ꯃꯤꯗꯣ ꯄꯜꯂꯛꯀꯅꯨ. ꯑꯩꯅꯦ ꯃꯥ ꯅꯤꯡꯁꯤꯡꯉꯛꯄ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅꯅꯦ ꯏ ꯀꯥꯔꯤꯖꯥꯠꯅꯤꯀꯣ. ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯅꯨꯄꯤꯅꯦꯅ ꯁꯛꯊꯤꯕꯤ ꯑꯃ ꯄꯨꯔꯛꯑꯒ ꯑꯐꯥꯎ ꯁꯥꯈꯤꯕꯅꯤ. ꯃꯗꯣ ꯑꯩꯅ ꯀꯥꯎꯒꯗꯕ ꯅꯠꯇꯦ. ꯂꯥꯛꯑꯣ ꯉꯥ ꯐꯥꯎꯔꯁꯤ. ꯁꯣꯝꯗꯅ ꯁꯈꯦꯟ ꯃꯄꯥꯒ ꯀꯟꯅ ꯂꯥꯎꯅꯔꯤ. ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯅꯦ ꯑꯩꯅ ꯀꯣꯅꯨꯡꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ. ꯄꯥꯕꯨꯡꯁꯨ ꯏꯃꯥꯁꯤꯅ ꯍꯥꯏꯈꯩ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯁꯤꯅ ꯉꯥꯡꯕ ꯈꯛꯇ ꯄꯥꯕꯨꯡꯅ ꯊꯥꯖꯩ. ꯄꯥꯕꯨꯡ, ꯅꯪꯒꯤ ꯄ꯭ꯔꯖꯥ ꯈꯛꯇꯗ ꯑꯆꯨꯝ ꯑꯔꯥꯟ ꯋꯥꯌꯦꯠ ꯇꯧꯕꯤꯒꯅꯨ. ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯝ ꯂꯦꯟꯅꯔꯤ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ. ꯏꯃꯥ ꯑꯁꯤꯅ ꯑꯇꯣꯝꯕ ꯈꯛꯇꯅꯤ ꯂꯨꯅ ꯂꯧꯔꯤꯕ. ꯑꯩꯗꯤ ꯑꯣꯛꯇꯕꯅꯤ, ꯉꯥꯎꯁꯤꯟꯅꯔꯨꯔꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯄꯥꯕꯨꯡ. ꯁꯈꯦꯟꯕ, ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯅꯍꯥꯛꯁꯨ ꯌꯥꯎꯁꯤꯜꯂꯨ ꯍꯥꯏꯕꯅꯤ. ꯍꯌꯦꯡ ꯀꯣꯟꯅ ꯅꯪꯅꯅꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯍꯧꯒꯗꯧꯔꯤꯕꯁꯤ. ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯉꯥꯛꯄꯤꯕ ꯍꯩꯒꯅꯤ? ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯕꯤꯕ꯭ꯔꯅꯤ ꯄꯥꯕꯨꯡ? ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯇꯨꯅ ꯁꯔꯀꯥꯔ ꯄꯥꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅ ꯋꯥ ꯇꯥꯕꯤꯗꯧꯔꯤꯒꯦ? ꯈꯔ ꯂꯩꯔꯗꯤ ꯄꯥꯕꯨꯡꯁꯨ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯒꯦ ꯍꯥꯏꯔꯛꯑꯅꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯑꯅꯤ. ꯐꯠꯇꯕ ꯃꯤꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯦꯟꯒꯠꯂꯛꯀꯅꯤ. ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯌꯥꯎꯔꯦ. ꯍꯌꯦꯡ ꯄꯥꯕꯨꯡꯒꯤ ꯃꯍꯨꯠꯇ ꯏꯅꯥꯎ ꯄꯨꯟꯁꯤꯕꯅ ꯃꯔꯥꯏꯅ ꯁꯤꯟꯖꯍꯧꯔꯖꯅꯤ. ꯄꯣꯂꯤꯇꯤꯛꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤ. ꯑꯩꯅ ꯅꯣꯏꯕꯨ ꯃꯤꯔꯝꯗ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯨꯔꯤꯕꯁꯦ ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯩꯅꯅꯕꯅꯤ. ꯍꯌꯦꯡꯋꯥꯏ ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯒꯗꯧꯔꯤꯕꯅꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯂꯩꯃꯁꯨ ꯊꯣꯔꯛꯏ. ꯑꯆꯧꯕ, ꯅꯪ ꯍꯜꯂꯛꯑꯝꯃꯦꯗꯅ. ꯅꯪ ꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗꯅꯦ ꯋꯥ ꯑꯃ ꯈꯟꯅꯍꯧꯁꯤ. ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ. ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯌꯦ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯗꯤ. ꯅꯨꯡꯁꯤꯃꯟꯈꯤꯗꯅꯅꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯂꯨꯔꯦ. ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯀꯩꯅꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯑꯆꯧꯕ? ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯏꯃꯥꯁꯦ, ꯄꯥꯕꯨꯡꯁꯨ ꯉꯥꯏ. ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇ ꯇꯧ ꯍꯥꯏ. ꯃꯔꯛꯁꯤꯗ ꯏꯃꯥꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏꯕꯅꯤꯅꯦ. ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ. ꯅꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯗꯒ ꯑꯩ ꯂꯩꯖꯅꯤꯡꯗꯦ. ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯕ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯑꯗꯨꯗ ꯍꯥꯏ. ꯑꯗꯨꯒ ꯄꯥꯕꯨꯡ, ꯑꯩꯒꯤ ꯂꯝ ꯁꯔꯨꯛꯇꯣ ꯄꯤꯕꯤꯔꯛꯑꯣ. ꯑꯩꯅ ꯌꯣꯟꯊꯣꯛꯆꯔꯒꯦ. ꯀꯔꯤ ꯇꯧꯗꯣꯏꯕ ꯅꯪꯗꯤ? ꯑꯣ, ꯑꯗꯨ ꯌꯣꯟꯊꯣꯛꯑꯒꯅꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯑꯣꯡ ꯏꯟꯖꯈ꯭ꯔꯒꯦ. ꯅꯣꯏꯗꯒ ꯑꯝꯇ ꯌꯦꯠꯆꯔꯛꯑꯔꯣꯏ. ꯊꯧꯁꯥꯗ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡ ꯆꯪꯈꯤ. ꯂꯩꯃ ꯃꯊꯟꯇꯅ ꯂꯥꯎꯍꯧꯏ. ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯥꯏ, ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯂꯤꯕꯗꯣ? ꯁꯤꯖꯥ, ꯀꯥꯟꯅꯔꯔꯣꯏ ꯈꯥꯝꯃꯨꯔꯅꯨ. ꯅꯪ ꯑꯩꯅ ꯉꯥꯡꯕ ꯇꯥꯒꯗꯕ ꯅꯆꯥ ꯅꯠꯇꯦ. ꯁꯈꯦꯟ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯔꯨꯞ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯀꯩꯅꯣ ꯅꯤꯄꯥ, ꯅꯃꯥꯏ ꯅꯃꯤꯠ ꯑꯗꯨꯅ ꯏꯁꯨꯛ ꯁꯨꯛꯂꯒ ꯂꯥꯛꯏꯗꯨꯅ ꯀꯔꯤꯃꯨꯛ ꯇꯧꯔꯦ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯀꯥꯏꯗꯩꯅꯣ ꯈꯪꯗꯦ. ꯄ꯭ꯔꯞ ꯂꯥꯛꯑꯒ ꯅꯨꯄꯤ ꯑꯃꯃꯨꯛ ꯍꯥꯏꯖꯤꯜꯂꯒ ꯂꯩꯔꯝꯃꯤ. ꯁꯣꯝꯗꯅ ꯁꯣꯅꯣ ꯆꯨꯕꯤ ꯑꯃ ꯁꯣꯅꯣ ꯆꯨꯔꯒ ꯂꯩꯕꯅꯤ. ꯑꯩ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤ ꯅꯤꯄꯥ. ꯀꯣꯅꯨꯡꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ. ꯌꯥꯔꯦ ꯀꯩꯅꯣ, ꯆꯍꯤꯗꯨꯁꯨ ꯑꯉꯥꯡ ꯅꯠꯇꯦ. ꯅꯣꯏ ꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯊꯤꯔꯝꯃꯣꯏ. ꯑꯍꯜꯁꯤꯡꯅ ꯍꯦꯟꯅ ꯍꯩꯕꯅꯤ ꯅꯨꯄꯤ ꯈꯟꯕ. ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤꯅꯦ ꯅꯣꯡꯃꯗ ꯅꯨꯄꯤ ꯁꯦꯝꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯞꯄꯤꯕꯖꯥꯠ ꯅꯠꯇꯦ. ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯂꯥꯛꯑꯣ, ꯆꯔꯥꯡ ꯍꯣꯏ ꯂꯩꯀꯥꯏ ꯆꯧꯁꯤ. ꯏꯇꯥꯎ, ꯅꯣꯏ ꯁꯥꯏꯗꯨꯕꯨ ꯃꯃꯤꯡꯒ ꯑꯝꯇ ꯊꯣꯟꯅꯤꯡꯉꯥꯏ ꯂꯩꯇꯖꯥꯠꯂꯣ? ꯇꯤꯟ ꯀꯥꯡꯒꯤ ꯃꯤꯡ ꯑꯃ ꯊꯣꯜꯂꯗꯅ. ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯃꯁꯛꯇꯣ ꯇꯤꯟ ꯌꯥꯝ ꯃꯥꯜꯂꯤ. ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯑꯗꯅ. ꯐꯥꯎꯔꯤ ꯈꯨꯐꯥꯎꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗꯕꯗꯣ. ꯁꯈꯦꯟꯅ ꯄꯩꯅ ꯌꯦꯡꯂꯝꯕꯗꯣ ꯄꯣꯏꯔꯩꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯍꯦ, ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯅꯣꯛꯁꯦꯅ. ꯀꯩꯗ ꯅꯣꯛꯅꯤꯡꯒꯦꯗꯣ? ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯆꯔꯥꯡ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗꯒꯤ ꯍꯜꯂꯛꯂꯝꯃꯤ. ꯄꯩꯁꯥꯁꯨ ꯄꯤꯔꯛꯄꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯏ. ꯄꯩꯁꯥ ꯈꯔ ꯑꯃꯅ ꯃꯥꯃ ꯀꯨꯃꯥꯔꯤ ꯁꯤꯡꯊꯣꯛꯑꯕ, ꯑꯗꯒꯤ ꯈꯔ ꯑꯃꯅ ꯋꯥꯈꯜ ꯈꯟꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ. ꯂꯩꯁꯥꯕꯤ, ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯀꯣ, ꯈꯤꯇ ꯄꯨꯖꯒꯦꯗꯅ. ꯆꯔꯥꯡꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ. ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯄꯛꯇꯕ ꯈꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯨ ꯀꯔꯦꯝꯅꯗꯨꯅ ꯈꯨꯝꯃꯤ. ꯇꯥꯃꯣ ꯈꯥꯕ, ꯅꯪꯒꯤ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤꯗꯣ ꯊꯥꯎ ꯍꯥꯟꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯣ? ꯉꯁꯤꯗꯤ ꯈꯣꯡꯅ ꯑꯣꯏꯅ ꯂꯥꯛꯑꯝꯃꯤꯁꯤꯕꯣ? ꯍꯦꯔꯩ ꯆꯠꯂꯤꯕꯦꯝꯃ,
Isa sajen taubo oina khongna sum thoklakpani. Aibu thau hanba ngamdaba nupadawna ijalibemana hayengwai aigi nakta leiraga kai kaidan charasu loiraroidaba iral asida tamo khabagi kalejase mauna hadagi hendoktana leisabi engonda mu tausilaine paisa de am pairaga kai ge engonda amu paisa pugi haireidi atai nateda leisabi masak phajabina paiba paisa se mon lamdo man nangsu nasak phajabina paisa se bawi phajaba aise leisabi ni kaina khairiba kaidura tamo khabagi siba khaiba nateda phajaibu phajai habani kai akhoi dia thiba mi dadi kaubudi lairadana michina phawa yingbiba janate asokhuina pakhang oireise noigumbi masak phajabi taga taga tekpi se ngaira ibani ne khabana tawrakliba irang adu khangbana charang magi he haiba wado hairei tamo khaba nachal sune asokhuina nupa koidabi de lejereise kaigino khangjabra aina yoramni natrane is aidine aingodagi hena masak phajaba nupa natradi koiroi adunani ijalibemagi wata sidi phajai haina jawthokpa maliko nabung aigisu khara khanbadi yabani yare yare tamo khaba aigi tungsum inara anu mina uraga akhoi ani amu koinaba malani masak phajaba nupaga la hadine ai khudong chaba mangba tare haijari matik jawthokanu da phajabi maithong duda dak amatang taradi haigaliba na maya do nongkhatpa ngamoi asok phajana hairingai sida yaho adunane nangi hena phagani ngasai makhaidi phagi tawduna khumlamba nupidu saugalai aise nupini aigi kana leite kemta tawba ngamoro siro noine khalise aigi damakta kanamta leitrasu siba kibadaba charang nate sakta aduga nupi phajabaga su pamdana tawri noigi adugi nawongdunani leisabi dilayadana mau halakpina phawba pamdoi phad haidoktuna mana oina mang thaduna gamgam chatki khaba matomta khudum sinduna leihawi numidangi matamni tomcha du phungaduda mayaiduna phamni tomcha masa phanayam kangkhali chaisu suduna khara khara chatpa ngamnami machanupi atomina insang semlibadu yengduna hairei icha tombi nachegi pawga tabro tadina pabu khatonoide he phone dawra ambadusu moigi lelangi phone do yadre haidana tawrakhidre moi imphal duda yam nungai khramali yumda gamta lakti nachegi manaktamta chapiru jodana inkolgi insangsu pharingai sida chara amta thinbiru jo chatpabudi yai babu aidi lambi su khangde imphal chaladi paisa su khara yam pudaba yaroi leningbang ngakta ngairakani adagi moi imphal di mi yam phate haibani khangnabe mi ama yawdradi itomda chapado kizai adusu chumine adudi kanaga chetkani aikoi swaida imphal toina kaba hairagadi nangi tamo khaba natana lei maga oina chapminaragero ipa haina birage yare pabu adugi pakhang aribaduga chatoi saruk ai tomda chacharurage masaidane aiga lambi khanaramido icha tombi nangse mi khanaganu habisi sunga yadedako angang mocha sunate nangse leisabi pharaba pabungna pangal kanduna nangbu phajana yengsinba ngambasu nate nang mi khanaganu ko pabu aina amta hauba nate moina horakpa ngaktani aisune mina sum khanaba hawra adi tumina leiba hainadi nangse pokpada nupagi machin khara yawgadori hairambado onthokna chumkhreda adu oirabadi nangna khara haluko charang tumina nga hagle aduga hairei pabu noina aigi mingsibu khara phajaba ma thonbiramu yadraba kaidawragene aduk phajari dudi mingbu thoningai amta leitabadawna charang nei pakhangna ming hangakpada aigi mingse haibe kaidana haidrabani ichagi ming asuk phajari sidi mina pakna kaungnabasu nate kalaktana tawri kanadaba wakhal khalunuko ipane mapana nga hagchilangu chak loibaga kawro charang mapana hairibadu khumda matomta insang semna manghawi mathangi anganba ayukni charang ayuk nganna hogatuna lalonbi singi matung inaduna imphal yawraklami matam adu pung 8 muktari matam asida gari yamna chendabana rikso ama tongduna machegi manakta laklami leisado sumangda ayukki surjadeba khurum lambani thongalda mi changlakpagi sahum ama kanano haina yenglakpani adubu leisa manaw nupi oirambaduda
ꯊꯥꯖꯗꯅ ꯍꯔꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯀꯣꯜꯂꯤ꯫ ꯆꯔꯥꯡꯁꯨ ꯃꯆꯦꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯎꯖꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯂꯦꯡꯒꯣꯟꯅꯩ꯫ ꯆꯔꯥꯡ, ꯅꯪ ꯍꯥꯟꯅ ꯂꯥꯛꯀꯅꯤꯅ ꯏꯆꯦꯗ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯣ? ꯑꯁ ꯌꯥꯝ ꯍꯔꯥꯎꯏ꯫ ꯄꯥꯕꯨꯡꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯕ꯭ꯔꯥ? ꯀꯩꯁꯨ ꯇꯧꯗꯦ, ꯃꯁꯥ ꯌꯥꯝ ꯀꯟꯈꯠꯂꯤ꯫ ꯄꯥꯎ ꯄꯤꯔꯛꯇꯧꯁꯨ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯐꯣꯟ ꯌꯥꯗꯕꯗꯒꯤ ꯑꯗꯨꯝ ꯇꯣꯛꯑꯦ꯫ ꯃꯤꯉꯣꯟꯗ ꯍꯥꯏꯕꯁꯨ ꯇꯜꯂꯕ꯫ ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯅꯣ? ꯅꯇꯣꯝꯇꯔꯣ? ꯑꯋꯥꯡꯒꯤ ꯏꯅꯦ ꯆꯥꯎꯕꯤ ꯍꯣꯏ ꯀꯩꯊꯦꯜ ꯀꯥꯕꯗꯣ ꯑꯗꯨꯗ ꯃꯣꯏꯒ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯥꯎꯔꯛꯄꯅꯤ꯫ ꯂꯥꯎ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯅꯇꯩꯁꯨ ꯂꯩꯕꯅꯤ, ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯍꯜꯂꯨꯔꯒꯦ꯫ ꯆꯦꯝꯆꯥ, ꯅꯪꯁꯦ ꯃꯧ ꯑꯣꯏꯕꯗꯒꯤ ꯌꯥꯝ ꯐꯖꯔꯦꯉꯣ꯫ ꯍꯥꯟꯅꯗꯤ ꯐꯖꯗ꯭ꯔꯣ ꯍꯥꯏꯁꯦ? ꯐꯖꯩ, ꯑꯗꯣ ꯍꯧꯖꯤꯛꯅ ꯍꯦꯜꯂꯤ꯫ ꯈꯪꯗꯦ, ꯃꯧꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯄꯗꯣ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯕ꯫ ꯅꯪꯁꯨ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ, ꯁꯝꯁꯨ ꯌꯥꯝ ꯁꯥꯡꯉꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯁꯝꯒ ꯈꯥꯛꯑꯗꯤ ꯅꯨꯄꯤ ꯃꯥꯜꯂꯦꯗꯅ꯫ ꯍꯥꯟꯅꯗꯤ ꯑꯋꯥꯊꯕꯤ ꯂꯥꯕꯗꯧꯅ ꯅꯁꯝꯒꯗꯣ ꯇꯦꯟꯕꯗꯣ ꯌꯥꯝ ꯄꯛꯆꯗꯦ꯫ ꯑꯗꯣ ꯆꯦꯝꯆꯥ, ꯏꯇꯩꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ? ꯇꯧꯕꯤꯌꯦ꯫ ꯆꯦꯝꯆꯥꯗ ꯊꯤꯅ ꯍꯦꯛ ꯇꯧꯔꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ꯫ ꯏꯃꯨꯡꯗꯒꯤ ꯑꯆꯧ ꯊꯣꯔꯛꯏ꯫ ꯍꯩꯃ, ꯏꯆꯥ ꯇꯣꯝꯕꯤꯅꯤꯅ ꯁꯤꯗꯤ꯫ ꯀꯩꯗꯧꯔꯦ ꯂꯩꯁꯥ? ꯅꯅꯥꯎ ꯅꯨꯄꯤꯁꯤꯕꯨ ꯁꯨꯃꯥꯡꯁꯤꯗ ꯁꯨꯝ ꯂꯦꯞꯍꯜꯂꯕꯗꯤ ꯏꯃꯨꯡꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯣ? ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯆꯧ ꯆꯔꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯈꯔ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ꯫ ꯂꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯆꯦꯕꯨ ꯀꯥꯎꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯀꯥꯎꯔꯣꯏꯗ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯥꯕꯗꯨꯗ ꯊꯥꯗꯣꯛꯑꯝꯕ ꯌꯥꯗꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯈꯔ ꯀꯜꯂꯤ꯫ ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ꯫ ꯃꯥ ꯃꯈꯣꯏꯅ ꯂꯥꯛꯍꯟꯅꯤꯡꯉꯔꯣꯏꯗꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯂꯥꯛꯍꯟꯅꯤꯡꯉꯣꯏꯗꯧꯔꯤꯕꯅꯣ? ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯂꯦꯛꯊꯣꯛꯎ꯫ ꯂꯩꯊꯣꯛꯎ꯫ ꯅꯅꯦꯁꯨꯅꯦ ꯉꯔꯥꯡ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯃꯥ ꯑꯃ ꯂꯧꯕꯤꯔꯨꯔꯒꯦ꯫ ꯅꯅꯦꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯍꯪꯖꯕꯅꯤ꯫ ꯅꯆꯦꯒꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯃꯤꯟꯅꯔꯝꯃꯨ꯫ ꯏꯟꯖꯥꯡꯁꯨ ꯑꯩ ꯂꯩꯔꯛꯑꯒꯦꯀꯣ꯫ ꯍꯣꯏ ꯃꯥꯃ꯫ ꯑꯆꯧꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯊꯣꯡꯃꯤꯟꯅꯩ꯫ ꯆꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤꯗꯨ ꯃꯁꯥ ꯉꯝꯍꯧꯗꯕ ꯑꯗꯨꯗ ꯆꯔꯥꯡ ꯌꯦꯡꯕꯤꯔꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯁꯨꯃꯥꯡꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯆꯥꯎꯕꯤ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯋꯥꯅ ꯍꯧꯒꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯔꯥꯡ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯨꯒꯠꯄꯤ꯫ ꯑꯕꯣ, ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯔꯗꯤ ꯃꯤ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯑꯕꯣ ꯏꯇꯣꯝꯇ ꯆꯠꯄꯁꯨ ꯉꯝꯗꯦ꯫ ꯀꯩꯗꯧꯕꯩ ꯊꯣꯔꯛꯏꯅꯣ? ꯆꯥꯎꯕꯤ ꯋꯥꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯋꯥꯏ ꯍꯥꯏꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯆꯥꯎꯕꯤ ꯆꯔꯥꯡꯗ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ꯫ ꯑꯌꯨꯛꯇꯒꯤ ꯀꯔꯤꯝꯇ ꯆꯥꯗꯕꯅ ꯆꯥꯎꯕꯤꯗꯨ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯇꯥꯅꯅꯕ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯃꯟꯗꯕ ꯑꯗꯨꯗ ꯂꯨꯈꯨꯝ ꯃꯌꯥꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯈꯖꯤꯛ ꯊꯛꯆꯤꯜꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯆꯔꯥꯡꯅ ꯍꯦꯛ ꯍꯦꯛ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯉꯟꯇꯥꯅ ꯆꯥꯕꯗꯨ ꯉꯁꯤꯗꯤ ꯊꯦꯡꯅꯕ ꯐꯥꯎꯕꯗ ꯆꯥꯛꯇꯤ ꯂꯥꯏꯔꯗꯅ ꯆꯥ ꯐꯥꯎꯕ ꯊꯛꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥ ꯃꯄꯥꯝ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯤ꯫ ꯐꯖꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯑꯐꯕ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯀꯨꯝ ꯂꯩꯅꯥ ꯆꯨꯕꯤ ꯍꯅꯨꯕꯤ ꯑꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯥ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅꯦ ꯅꯨꯡꯉꯥꯏꯕ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏ꯫ ꯃꯗꯨꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯂꯥꯛꯅꯤꯡꯉ ꯂꯥꯛ ꯂꯥꯛꯅꯤꯡꯗ ꯇꯣꯛ꯫ ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡꯁꯦ ꯑꯥ ꯌꯧꯈ꯭ꯔꯦꯕ꯫ ꯄꯪꯀꯧꯗ ꯀꯧꯋꯦ ꯑꯁꯤꯃꯁꯨ꯫ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯆꯠꯄꯁꯦ ꯐꯪꯗ꯭ꯔꯕꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯆꯥꯛ ꯄꯨꯈꯝ ꯑꯃꯁꯨ ꯄꯥꯏꯔꯒ ꯆꯪꯉꯛꯏ꯫ ꯀꯩꯅꯣ ꯏꯃꯥ ꯄꯪꯀꯧ ꯀꯧꯏꯗꯨꯕꯣ? ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯜꯂꯨꯔꯤꯕꯅꯤ꯫ ꯑꯩꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯝꯇ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯊꯤ ꯃꯀꯨꯝꯁꯤꯡꯁꯦ ꯄꯨꯔꯤꯉꯩꯗ ꯄꯨꯡꯒ ꯂꯣꯏ ꯊꯦꯡꯉꯦ꯫ ꯏꯃꯣ ꯏꯕꯦꯝꯃ, ꯌꯥꯔꯦ ꯌꯥꯔꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯅ ꯆꯠꯀꯗꯕꯗꯣ꯫ ꯀꯔꯤꯝꯇ ꯍꯥꯏꯔꯨ ꯌꯥꯄꯣꯠꯇꯦ꯫ ꯏꯃꯥ ꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯦꯝꯅ ꯐꯝꯆꯥ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯥꯏꯗꯩ ꯈꯪꯉꯅꯤꯒꯦ? ꯅꯆꯥꯅꯨꯄꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯈꯪꯗꯦ꯫ ꯁꯣꯝꯗꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯀꯩꯝꯇ ꯎꯗꯕ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯆꯠꯂꯣ꯫ ꯑꯗꯣ ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯁꯤ ꯊꯝꯃꯝꯃꯒꯦ꯫ ꯆꯥꯊꯣꯛꯑꯣ ꯍꯧꯖꯤꯛ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯨꯝꯃꯅꯤ꯫ ꯉꯔꯥꯡ ꯑꯩꯒꯤ ꯁꯔꯨꯛꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯅꯦ ꯊꯣꯡ ꯂꯩꯔꯗꯤ ꯊꯦꯡꯉꯅꯤ ꯇꯧꯅꯤ꯫ ꯅꯨꯡꯗꯥꯡ ꯉꯟꯇꯥ ꯊꯣꯡꯉꯒꯦ꯫ ꯑꯩ ꯊꯣꯛꯏꯀꯣ꯫ ꯑꯃꯨꯛ ꯆꯒꯠ ꯆꯒꯠ ꯀꯧꯔꯛꯑꯅꯨ꯫ ꯆꯥꯎꯕꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨ ꯆꯥꯍꯧꯏ꯫
ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯑꯅꯤꯗꯨꯒꯤ ꯁꯤꯟꯊꯒꯦ ꯇꯧꯔꯤꯕ ꯃꯄꯤ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯣꯝ ꯑꯅꯤ ꯁꯨꯅ ꯌꯣꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯁꯥꯗꯨ ꯐꯨꯡꯒꯠꯂꯛꯂꯤꯕ ꯑꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯈꯨꯏꯊꯔꯕ ꯎꯟꯁꯥꯅ ꯀꯨꯞꯁꯤꯜꯂꯤꯕ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯇꯥꯞ ꯄꯥꯏ꯫ ꯏꯁꯤꯡ ꯈꯔ ꯊꯛꯇꯨꯅ ꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯂꯦ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯀꯞꯄ ꯍꯦꯟꯈꯤꯕꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯉꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯌꯦꯠꯂꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯅꯨꯡꯁꯤꯌꯨ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯑꯩꯕꯨ ꯃꯄꯥꯟꯐꯥꯎꯗ ꯁꯝꯕꯤꯔꯨ ꯂꯥꯎ꯫ ꯏꯃꯥ ꯏꯁꯥꯁꯦ ꯆꯣꯛꯊꯕꯗꯧꯅ ꯇꯧꯏ꯫ ꯃꯄꯥꯟꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯁꯤꯗꯅꯦ ꯍꯛꯆꯤꯠ ꯉꯥꯛꯇ ꯂꯥꯡꯒꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯤꯞꯄ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯁ ꯂꯥꯛꯑꯣꯁꯦ, ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯁꯝꯗꯨꯅ ꯊꯣꯔꯛꯏ꯫ ꯊꯣꯡꯖꯤꯜ ꯌꯧꯕꯗ ꯈꯪꯊꯥ ꯊꯥꯗꯔꯛꯏ꯫ ꯆꯥꯎꯕꯤ ꯉꯥꯛꯄ ꯉꯝꯗ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ꯫ ꯀꯔꯤ ꯃꯅꯝ ꯈꯨꯅꯝꯊꯤꯅꯣ? ꯑꯩ ꯑꯣꯅꯤꯡꯉꯛꯇꯣꯔꯦ꯫ ꯉꯝꯃꯔꯣꯏ ꯏꯃꯥ, ꯁꯤꯗꯩꯅ ꯇꯣꯝ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯣ, ꯌꯧꯗꯣꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯆꯥꯎꯕꯤ ꯍꯧꯒꯠꯄ ꯉꯝꯗ ꯋꯥꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯑꯗꯨꯝ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯆꯔꯥꯡꯅ ꯆꯪꯂꯛꯈꯤꯕ ꯑꯗꯨꯁꯨ꯫ ꯆꯔꯥꯡ ꯃꯁꯥꯒꯤ ꯈꯔꯒ ꯃꯆꯤꯡ ꯐꯠꯇꯕꯒ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤꯗꯨ ꯐꯛ ꯑꯗꯨꯗ ꯐꯖꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯎꯝꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯆꯔꯥꯡ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯖꯥꯏꯗ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯆꯔꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯍꯦ ꯃꯤꯅꯥꯏ ꯅꯨꯕꯤ, ꯅꯪꯒꯨꯝꯕ ꯂꯨꯈꯥꯛ ꯆꯥꯕꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯏ꯫ ꯑꯗꯨ ꯑꯣꯏꯗꯤ ꯑꯃꯨꯛꯀꯁꯨ ꯊꯥꯒꯦ꯫ ꯆꯔꯥꯡ ꯑꯃꯨꯛꯁꯨ ꯑꯇꯣꯞꯄ ꯅꯥꯀꯟꯗꯨꯗ ꯊꯥꯏ꯫ ꯄꯨꯔꯅꯤꯃꯥ ꯁꯥꯎꯅ ꯆꯔꯥꯡꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯈꯪꯏꯟ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯀꯤ ꯁꯦꯝꯗꯨꯅ ꯂꯩꯕ ꯅꯪꯒꯤ ꯈꯨꯠꯇꯨꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯥꯏꯕ ꯑꯩꯒꯤ ꯈꯨꯠꯁꯤꯒ ꯂꯝꯕꯥ ꯄꯥꯕ ꯈꯔ ꯅꯣꯛꯈꯤꯅꯤ꯫ ꯅꯕꯦꯝꯃ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯇ꯭ꯔꯤꯉꯩꯗ ꯅꯁꯥꯒꯤ ꯁꯤꯡ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯆꯔꯥꯡꯒꯤ ꯍꯛꯆꯥꯡ ꯁꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯏꯃꯥꯅꯅꯦ ꯅꯥꯎꯀꯣꯟꯕꯤꯔꯛꯇ꯭ꯔꯕꯁꯨ ꯅꯪꯗꯧꯅ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯍꯜ ꯑꯁꯤꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯩꯅ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯏꯊꯛ ꯊꯣꯡꯕꯅꯤ ꯈꯟꯅ ꯅꯪꯕꯨ ꯕꯦꯕꯥꯔ ꯊꯝꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯨꯏ, ꯅꯪ ꯎꯕꯗ ꯗꯥꯎ ꯌꯥꯔꯣꯏ꯫ ꯉꯁꯤ ꯑꯕꯣꯛꯅ ꯇꯥꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯪꯅ ꯇꯥꯕ ꯑꯣꯏꯌꯨ꯫ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯣꯔꯣꯛꯇ ꯂꯩꯌꯨ ꯅꯪꯗꯤ꯫ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯊꯥꯔꯤꯕ ꯈꯨꯄꯥꯛꯁꯦ ꯑꯩꯅ ꯀꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ꯫ ꯄꯨꯔꯅꯤꯃꯥ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯛꯍꯦꯟꯅꯁꯨ ꯂꯣꯏꯅ ꯎꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯅꯣꯛꯈꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯤ ꯄꯨꯔꯅꯤꯃꯥꯒꯤꯗꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯥꯅꯤ꯫ ꯃꯆꯦꯒꯤ ꯄꯣꯠ ꯀꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟ ꯃꯈꯣꯏ ꯑꯅꯤ ꯊꯤꯟꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯔꯥꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯗꯥꯏꯗꯅꯣ ꯈꯪꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯆꯔꯥꯡ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕ ꯀꯌా ꯑꯗꯨꯗꯒꯤ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯄꯣꯏꯔꯩꯅ ꯌꯥꯗ꯭ꯔꯗꯨꯅ ꯑꯅꯤꯗꯨ ꯌꯨꯝꯗ ꯆꯪꯂꯝꯗ ꯍꯜꯂꯛꯈꯤ꯫ ꯆꯥꯎꯕꯤꯗꯨ ꯆꯔꯥꯡ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯔꯤꯛꯁꯣ ꯑꯃ ꯋꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯗꯁꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯆꯥꯎꯕꯤ ꯂꯩꯇꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯔꯥꯡ ꯉꯁꯥꯏ ꯁꯛꯍꯦꯟ ꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛ ꯎꯍꯧꯏ꯫ ꯃꯇꯣꯝꯇ ꯏꯟꯁꯥꯡ ꯁꯦꯝꯅ ꯁꯦꯝꯅ ꯈꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯃꯣꯏ ꯑꯅꯤꯅ ꯆꯪꯂꯝꯗꯕꯤ ꯍꯟꯈ꯭ꯔꯤꯁꯦ? ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤꯁꯦ ꯑꯩ ꯂꯨꯝꯕ ꯂꯥꯛꯏ ꯖꯥꯠꯂꯣ? ꯑꯩꯒꯤ ꯇꯨꯡꯗ ꯏꯅꯔꯛꯄꯗꯤ ꯑꯩ ꯎꯈꯤꯗꯦꯗ꯫ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯇꯣꯝꯇꯁꯨ ꯋꯥꯔꯤ ꯁꯥꯏ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯥꯏ꯫ ꯀꯩꯗꯧꯔꯤ ꯏꯆꯥ ꯇꯣꯝꯕꯤ? ꯅꯇꯣꯝꯇ ꯆꯨꯔꯣ ꯂꯣꯜꯂꯤꯗꯨꯅ? ꯆꯥꯛꯇꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨꯅꯦ꯫ ꯅꯕꯣꯛꯁꯦ ꯆꯥꯛ ꯂꯥꯝꯕ ꯇꯥꯔꯤꯅꯤ ꯅꯪꯕꯨ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯆꯔꯥꯡꯌꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯦꯡ ꯋꯥꯜꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯇꯟꯖꯥ ꯉꯥꯏꯔꯤꯕ ꯈꯥꯕꯁꯨ ꯂꯥꯞꯊꯛꯅ ꯆꯔꯥꯡꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯏ꯫ ꯆꯔꯥꯡ ꯄꯣꯠ ꯂꯩꯔꯨꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕ ꯇꯨꯡ ꯁꯨꯝ ꯏꯟꯅꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯏꯁꯩ ꯁꯛꯆꯤꯜꯂꯛꯏ꯫ ꯆꯔꯥꯡ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯈꯣꯟꯖꯦꯜꯗꯨꯒ ꯈꯔ ꯐꯖ ꯁꯛꯑꯗꯤ ꯐꯩ꯫ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯅ ꯈꯣꯡꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫
ꯀꯩꯀꯥꯟꯗꯅ ꯉꯥꯎꯁꯤꯟꯅꯩ ꯈꯪꯗꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛꯁꯤꯗ ꯌꯦꯡꯅꯤꯡꯗꯦ ꯇꯨꯡꯗꯒ ꯀꯣꯏꯅ ꯏꯟꯅꯔꯛꯀꯅꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯏꯇꯥꯎ ꯅꯪꯒꯤꯁꯤꯗꯤ ꯃꯁꯥꯅ ꯏꯌꯥ ꯌꯥꯗ꯭ꯔꯤ ꯃꯥꯜꯂꯦꯗ ꯏꯆꯣꯞ ꯆꯣꯞꯅꯗꯅ ꯍꯅꯨꯊꯪꯁꯤꯗ ꯃꯤ ꯑꯣꯟꯅꯔꯤꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯤ ꯄꯥꯏꯔꯤꯕ ꯈꯥꯎꯁꯤꯅꯅꯦ ꯅꯃꯥꯏ ꯑꯈꯨꯏꯕꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯛꯑꯗꯤ ꯅꯨꯡꯁꯤꯕꯒꯅꯦ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯛꯀꯅꯤ ꯆꯠꯊꯣꯛꯀꯣ ꯁꯥꯏꯗ ꯂꯨꯝꯅ ꯃꯔꯣꯜ ꯑꯃ ꯂꯨꯝꯕꯅꯤ ꯈꯥꯕ ꯆꯔꯥꯡꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯐꯥꯗꯨꯅ ꯈꯥꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯗꯣꯔꯤꯒꯦ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯏꯔꯜ ꯆꯥꯔꯒ ꯍꯤꯡꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯨ ꯑꯩꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯌꯥꯎ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯑꯍꯧꯕ ꯁꯒꯣꯜꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕ ꯃꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯁꯒꯣꯜ ꯑꯗꯨ ꯈꯪꯈꯥꯝ ꯈꯥꯝꯂꯛꯏ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯁꯥꯊꯤꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯀꯟꯅ ꯌꯦꯡꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯈꯨꯗꯥꯡ ꯐꯥꯔꯤꯕ ꯅꯪꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯅꯤ ꯈꯣꯟꯖꯦꯜꯗꯨ ꯈꯛꯇ ꯅꯠꯇꯅ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯇ ꯁꯥꯊꯤꯕ ꯃꯥꯜꯂꯤ ꯈꯥꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯈꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯁꯅꯥ ꯑꯩꯍꯥꯛꯅ ꯃꯥꯒꯤ ꯃꯃꯤ ꯑꯣꯏꯔꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ ꯃꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯂꯝꯕ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯩꯅꯅꯦ ꯃꯊ꯭ꯋꯥꯏꯗꯣ ꯂꯧꯒꯗꯕꯅꯤ ꯈꯪꯉꯨ ꯅꯨꯄꯤ ꯃꯥꯗꯤ ꯀꯝꯗꯧꯔꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯛꯍꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥ ꯀꯥꯈꯩ ꯌꯦꯡꯗꯨꯅ ꯈꯜꯂꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯃꯨꯟꯅ ꯌꯦꯡꯉꯗꯤ ꯐꯖꯕꯖꯥꯠꯅꯤꯅꯦ ꯁꯛꯍꯦꯟ ꯆꯔꯥꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯅꯨꯄꯤ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯏ ꯅꯌꯥꯗꯣ ꯎꯝꯁꯤꯜꯂꯣ ꯍꯌꯤꯡ ꯆꯪꯕ ꯇꯥꯔꯤ ꯑꯩꯒꯤ ꯐꯖꯕꯁꯤꯗ ꯌꯥ ꯎꯝꯁꯤꯟꯒꯅꯤ ꯐꯥꯎꯕ ꯀꯥꯎꯔꯕꯣ ꯇꯨꯃꯤꯟꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕ ꯅꯨꯄꯤꯗꯨ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯑꯐꯥꯎꯕꯒ ꯁꯥꯖꯤꯜꯂꯒ ꯅꯪꯁꯦ ꯐꯖꯔꯦ ꯁꯤꯔꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯐꯖꯕꯒꯤ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯅꯁꯛꯇꯨꯒ ꯌꯥꯝ ꯄꯛꯇꯕꯗꯣ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯗ ꯆꯔꯥꯡꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯀꯩꯅꯣ ꯑꯩꯒꯤ ꯄꯣꯠꯇꯣ ꯅꯌꯨꯝꯗ ꯄꯨꯔꯒꯦ ꯍꯥꯏꯔꯣ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯀꯌꯥꯗ ꯆꯣꯞꯄꯤꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯨ ꯄꯣꯠ ꯆꯥꯅꯤꯡꯉꯥꯏ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯄꯨꯔꯒꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯦꯡꯀꯩꯒ ꯄꯨꯈꯤꯒꯦ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯄ꯭ꯔꯞ ꯆꯦꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯈꯥꯎ ꯑꯗꯨ ꯃꯨꯟꯅꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯀꯟꯅ ꯄꯥꯏꯈꯤꯕꯅ ꯂꯧꯕ ꯉꯝꯗꯦ ꯎꯄꯥꯏ ꯂꯩꯇ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯆꯔꯥꯡꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯌꯧꯔꯦ ꯑꯩ ꯆꯪꯍꯧꯔꯒꯦ ꯈꯥꯎꯗꯨ ꯄꯤꯔꯛꯑꯣ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯈꯥꯎ ꯑꯗꯨ ꯆꯔꯥꯡꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ ꯃꯁꯤꯗ ꯅꯪꯅ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯑꯩꯁꯦ ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯤ ꯍꯌꯦꯡꯐꯥꯎ ꯃꯨꯟꯅ ꯈꯟꯖꯔꯣ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯁꯨ ꯌꯥꯔꯣꯏ ꯆꯔꯥꯡ ꯃꯇꯣꯝꯇ ꯈꯜꯂꯤ ꯃꯁꯥ ꯃꯇꯣꯝꯗ ꯊꯥꯒꯠꯂꯒ ꯑꯩꯁꯤ ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯆꯪꯈꯤ ꯁꯛꯍꯦꯟ ꯆꯔꯥꯡꯅ ꯆꯪꯈꯤꯕꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯕꯅꯤꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ ꯆꯔꯥꯡ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯊꯣꯛꯁꯤꯔꯥ ꯊꯣꯛꯑꯣꯏꯁꯤꯔꯥ ꯍꯥꯏꯅ ꯊꯃꯣꯏꯅꯗꯤ ꯊꯣꯛꯎ ꯍꯥꯏꯅ ꯏꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯋꯥꯈꯜꯅꯗꯤ ꯉꯝꯗꯨꯅ ꯆꯔꯥꯡ ꯊꯣꯛꯂꯝꯗꯦ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯁꯤꯠꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯁꯒꯣꯜ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯅꯨꯄꯤꯗꯣ ꯄꯥꯈꯠꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯉꯤ ꯅꯨꯄꯥꯗꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯅ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤꯕ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯑꯕꯣ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯏꯁꯨꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯀꯩꯁꯨ ꯆꯠꯇꯦ ꯑꯕꯣꯛꯀꯤ ꯅꯥꯛꯁꯤꯗ ꯂꯩꯔꯒꯦꯅ ꯂꯥꯛꯏꯅꯦ ꯅꯨꯄꯤꯗꯨ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯂꯩꯗꯣꯏꯕ ꯉꯁꯤꯗꯒꯤ ꯑꯩ ꯅꯣꯏꯗ ꯌꯥꯎꯅ ꯏꯜꯂꯗꯣꯏꯅꯤ ꯆꯔꯥꯡ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯊꯣꯡꯒꯥꯜꯗꯒꯤ ꯄꯔꯦꯡ ꯄꯔꯦꯡ ꯊꯧꯖꯤꯜꯂꯛꯂꯤꯕ ꯔꯤꯛꯁꯣꯁꯤꯡ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯁꯛꯍꯦꯟ ꯁꯅꯥꯗ ꯍꯥꯏꯔꯛꯏ ꯀꯅꯥ ꯀꯅꯥꯅꯣ ꯃꯣꯏꯅ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯗ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯁꯨꯃꯥꯡꯁꯤꯗ ꯂꯣꯏ ꯊꯝꯕꯤꯔꯝꯃꯣ ꯆꯥꯎꯕꯤꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯁꯛꯍꯦꯟꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯕꯣꯛꯁꯤ ꯏꯃꯨꯡꯗ ꯄꯣꯊꯥꯔꯒꯦ ꯑꯃꯨꯛꯇ ꯁꯝꯃꯨ ꯂꯥꯛꯑꯣ ꯁꯛꯍꯦꯟ
ꯆꯥꯎꯕꯤꯕꯨ ꯁꯝꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯗꯨꯅ ꯊꯣꯔꯛꯏ꯫ ꯔꯤꯛꯁꯣꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯠꯈꯤ꯫ ꯂꯩꯔꯝꯂꯤ ꯆꯔꯥꯡ ꯁꯨꯞꯆꯤꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ꯫ ꯁꯒꯦꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯔꯥꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯅꯪꯅ ꯐꯅ ꯇꯥꯜꯂꯁꯨ ꯑꯩ ꯆꯠꯂꯔꯣꯏ꯫ ꯅꯪꯉꯣꯟꯗ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤꯗꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯅꯨꯄꯥꯒ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩ ꯕꯦꯕꯥꯔ ꯀꯥꯏꯅꯤꯡꯗꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ꯫ ꯃꯤꯅ ꯌꯥꯑꯣꯡ ꯏꯟꯕ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅꯕꯗꯣ ꯏꯀꯥꯏꯗꯗꯧꯅꯨ꯫ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯁꯅꯨ꯫ ꯇꯥꯕꯤꯗꯧꯕ ꯑꯩꯅ ꯇꯥꯗ꯭ꯔ ꯂꯣꯏꯔꯦ꯫ ꯋꯥꯊꯤ ꯉꯥꯡꯂꯦ ꯍꯥꯏꯅꯣ꯫ ꯍꯌꯦꯡ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯌꯥꯝꯕ ꯃꯧ ꯌꯦꯡꯕ ꯂꯥꯛꯀꯅꯤ꯫ ꯌꯨꯝꯁꯦ ꯈꯔ ꯐꯖꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯄꯕꯞ ꯆꯪꯉꯣ꯫ ꯋꯥꯏꯒꯗꯣ ꯑꯩ ꯁꯤꯠꯄꯤꯔꯒꯦ ꯊꯝꯃꯣ꯫ ꯑꯩꯈꯣꯏꯗ ꯂꯩꯒꯦ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯄꯨꯖꯥꯔꯤꯁꯦ ꯅꯪꯅ ꯑꯣꯏꯕ ꯇꯥꯕ꯫ ꯂꯣꯏꯅ ꯌꯥꯖꯔꯤ ꯁꯅꯥ ꯏꯕꯦꯝꯃ꯫ ꯁꯨꯝꯆꯤꯠꯇꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯔꯥꯡꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯪꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯍꯧꯏ꯫ ꯄꯥꯎ ꯄꯤꯕ ꯂꯥꯛꯄ ꯄꯣꯏꯔꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯒꯠꯇꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯃꯣꯔꯥꯗ ꯐꯝꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯤꯅ ꯉꯝꯕ ꯏꯃꯥꯟꯅꯕꯗꯤ ꯄꯨꯜꯂꯣꯏꯗꯍꯦ꯫ ꯄꯥꯎ ꯑꯁꯦ ꯀꯣꯟꯅ ꯈꯪꯖꯔꯅꯤ꯫ ꯆꯪꯉꯣꯏꯗ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯛꯈꯤ꯫ ꯊꯣꯡꯒꯥꯜꯗ ꯅꯥꯎꯔꯤ ꯀꯥꯞꯂꯒ ꯂꯩꯔꯝꯕ ꯕꯣꯏꯅꯥꯎ ꯑꯃꯗꯤ ꯊꯦꯝꯕꯨꯡꯗꯨ ꯎꯆꯦꯛ ꯇꯥꯅ ꯇꯥꯅ ꯅꯥꯎꯔꯤ ꯀꯥꯞꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯥꯏꯗꯒꯤ ꯈꯣꯡꯂꯤꯕ ꯍꯨꯏ ꯑꯗꯨꯗ ꯄꯥꯟꯅꯅꯕ ꯀꯥꯞꯂꯛꯄꯗ ꯀꯣꯟꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯄ ꯄꯣꯏꯔꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯑꯌꯣꯃ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ? ꯃꯤꯒꯤꯅ ꯅꯨꯄꯤ ꯐꯪꯉꯤ, ꯑꯩꯒꯤ ꯗꯥꯎꯁꯤꯅ ꯅꯥꯎꯔꯤ ꯃꯔꯨ ꯑꯣꯏꯅ꯫ ꯊꯤꯔꯣꯏꯗꯍꯦ ꯅꯨꯄꯤꯒ꯫ ꯕꯣꯏꯅꯥꯎꯒ ꯊꯦꯝꯕꯨꯡꯒꯗꯨ ꯄꯥꯈꯠꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯄꯣꯏꯔꯩꯁꯨ ꯁꯥꯎꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯇꯥꯟꯅꯈꯤ꯫